Lakle Inspector Tayai Ahanmamakta Diamond Radio Channel gi Inspector Tayai tabiribasingbu James Segrujamna Taram nokchabaga loina nei kok nona khurumjari ngasi mo puduna lakchari Inspector Tayai chahunga humbudra hundoi shuba tangkat sandukchari bithoro masi wakhalna sagatchaba wari paringaman masida hingliba amadi laikhidriba kanagumbaga mari leina jati karigumba adomna tabiba matamda kanagumbaga mari leire haina khanbiba tarabadi maduda lakpa wakat ekhoina lojaba ngamjaroi ai taribro namu taribro ne kai dorage kyamna saurab tawrun kari tawrage yumlomdam ta haide da yadre police inspector kari inspector taya hebra keno aduna singonda call tore aduga koya tomba ranjina singonda phone tore kari gino kari toba yaurage police ka haidu bomu kari tawrage ba mi hat mi pun asiana kari tawrage ba adugumba kari mata leite imung manungi oiba wani wafamse kharadi luga dor kari no ba khara lu ne hasibu kari wano ba lowing khon gi kari gi yena se hara ka dori bra kari hai ga dori banu khangri kari no hasibu lowing khon de na ha ne yena dana kari no khoi gi nu pi man bi ma le bi su ma gi low phawal loini yon thokra dai ne adu kari amuk tor ge ba loini yon ba da cha ba thak ba loina loire ga amuk in khol se mo ma kok ta gi yena se hai ra ba nati ekhoi mafam adu da leitrena ekhoi gi inkhol masel ma leiba du da makoi mami jo hanjan da de yeng na di bra ba aidine aidi sungong mo sakum se haisini tema aidine aidi sat papam di mafam adu da sakum se haisini yaroi ni bimola police ni ne kaurei se kari no haisibo makoi na police or so tema di crp natro crpf si ju police natra ba adu gi khena bale ko ekhoi na central gi makoi na civil police ni केस मा थांगलकदा केस मा लाखत मतमदा सिविल पुलिस न मथौदो यामना चावनले एखोने चलुद्रबदे खोने लालकपे मदुदा लौरकी बदे सीजन दे खोय लाक्ते हायदुना मीने खुदुंग चाब लौकी गुदोरि बनिने चना बतोक्सी अतोमने गोंदा हायबददी वासे कांतगी करिगुंबा खरै येंगनबा सिन्ननबगी माना तौरिबा यु योनबगी थबक्तु तोकननबा अदुगा महाकी लंबी मसिनबीनेनबगी मतंगदा माले अदा पुलिस यावना हायजलेबो वाफमसि करिगिनो हायबदुनी अदुगा लनथुम येनबा इंखोन येनबा अदुदा सत्रबदी खंगर वाफम पुरमक्से अमाबोरे तंगाय फद्रबदी पुलिसना कौरसु यानिंद्रबदी खोइना कोर्ट तो वाकत पे याइनी मदुगी दमत करसु वार सत्रबदी यारो खरदी वागदोरे इमुंग असिदा अईगी नाउन पाकांतसे मसिदंग पोक्लमद्रबदी एखोसि युमदुदा दुमक लेरंबा या मागी मोंग मतोदुना केरोले कायदि इकाइबदगी इकाइ संगोय हांगबदगी मफम असिदा ngasi फाव युम सादना CRPF ओइरिबनी हाइदना अदम मफम असिदा क्वार्टर द लेरंगलिबनी आई ngasi di sat ke khale पुलिस यावरिबनी ना मफम अदु तसेंगना मखोइने लौबुंग मगना मखोदि योन थोंबम मदुदगी फंगलपु पैसादुना अतोप मफम अबदा मफम असिदा केनो कनानो नंग नहान नमानबीम सुवारी साबदा स्टेदा शंकरोगी सेलम लौरे हेदाय मोइसु लम लौरदि नाखंदो हांगे हाइबर केनो नंग हाइबदो होय अदुदि आइदि पामदना लेरबनी थबकसु तौमिनबा युमसु थंगनबा अदुगा इमानबिसु ओइबा अदुगा थबकसु पुना तौबनिना आइदि स्वाइदबो ओइना लेनिंगेदा ओ फरे आई मफम अदुइ थंदे सबदि नुगारो नंसु चलसि अदुगा करिनो हाइबदु खनरगा तंगाय फदबा सिंगदु तौरगा कइनो खोय पामदसु खंतोनगा तौरसि लोसलो खरा थुरसि आई नमिदांग थे मुक्सोंदा ड्यूटी ले फरे आई लोसलगे याम कुइना गाय लागनो आई गाड़ी थौदोबनी को होय त्यामा लो कुमसलो गांसलो सर मकोय किसिदे क्रीनो इंकोल दिस देदा म चाउबा मदि लेरिनी पूरा जंगल की टाइप नी सिना मी सो लेतबा पोचै सो थाहनदबा अस ओ सिना मखोयगी मसिम नाउ याय मगी लम हाइबदो ओरंगनी को सर माले इंकोल से सुक चाउ खरबिंग गोजु मंगल थमी सिमना मसिंग थारसु अदगी फजन खोइदोगा योने हवाई दो होलसु हंगाम दो होलसु चांग मोय एखोगी लमदम सिदा लेबे मियाम से थबक थि सुनिंग दबजान थबक सुबा पैसा तान बाइजे
Sige hairodi drubuga itoga makoi ni gi matau tamjaba yamna fai nang itoga disu tek tawdana drubugi matung indana angap ka phangna paisa pai nei je drubu su angap pani mama mapa na sawa thakpa karim to watana leibani adu lekai de gunda oidana ngoksanna dana leramadu toktoga purumak tu kana de haidana hojiki mana masing thadana pura green revolution ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯣꯠꯊꯣꯛ ꯆꯥꯊꯣꯛ ꯍꯦꯟꯅ ꯐꯅ ꯄꯨꯊꯣꯛꯅꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯒꯗꯕꯅꯤ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣꯗ ꯁꯥꯔ ꯁꯤꯗꯗꯤ ꯁꯣꯟꯅꯤꯡꯕꯗꯤ ꯍꯥꯏꯔꯨꯅꯨ ꯃꯤꯁꯤꯡꯁꯦ ꯊꯕꯛꯇꯤ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯣꯏꯅ ꯊꯑꯣꯏꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯦꯗ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯒ ꯌꯦꯡꯉꯨꯔꯗꯤ ꯁꯥꯔ ꯃꯤ ꯑꯃꯃꯝꯅ ꯎꯔꯤꯕ ꯄꯥꯝ ꯑꯗꯒꯤ ꯀꯔꯤ ꯇꯧꯕ ꯑꯁ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯃꯌꯥꯝ ꯃꯍꯩ ꯃꯔꯣꯡ ꯃꯌꯥꯝꯁꯤ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯁꯥꯔ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯆꯤꯡꯃꯤꯁꯤꯡꯒꯤ ꯆꯤꯡꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯄ꯭ꯔꯗꯛ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯄꯨꯊꯣꯔꯛꯇ꯭ꯔꯗꯤꯀꯣ ꯁꯥꯔ ꯑꯁꯪꯕ ꯃꯅꯥ ꯃꯁꯤꯡꯗꯤ ꯆꯥꯕ ꯐꯅꯌꯥꯝ ꯐꯪꯉꯣꯏꯌꯦ ꯁꯥꯔ ꯍꯧꯖꯤꯛꯇꯕꯨ ꯀꯔꯤ ꯇꯝꯗꯗꯤ ꯃꯤ ꯈꯔ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗ ꯁꯨꯝ ꯃꯤ ꯈꯔꯅ ꯄꯨꯡꯇꯧ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯗꯨꯁꯨ ꯁꯔꯀꯥꯔꯅ ꯀꯥ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯦ ꯍꯥꯔ ꯐꯪꯉꯤꯒ ꯐꯪꯗꯦꯒ ꯏꯁꯤꯡ ꯐꯪꯉꯤꯒ ꯐꯪꯗꯦꯒ ꯑꯁ ꯃꯊꯧ ꯃꯔꯝ ꯈꯪꯕ ꯅꯠꯇꯦꯗ ꯑꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯁꯥꯔ ꯈꯔ ꯍꯥꯟꯅ ꯌꯦꯡꯁꯤꯟꯕꯤꯔꯗꯤ ꯂꯧꯃꯤꯁꯤꯡꯁꯦ ꯆꯥꯎꯈꯠꯂꯗꯤ ꯁꯥꯔ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯣꯠꯊꯣꯛ ꯆꯥꯊꯣꯛ ꯌꯥꯝꯅ ꯂꯩꯗꯤ ꯂꯧꯃꯤꯅ ꯄꯩꯁꯥ ꯄꯥꯏꯔꯗꯤ ꯁꯥꯔ ꯅꯨꯡꯉꯥꯏꯕ ꯂꯩꯕꯥꯛ ꯑꯣꯏꯔꯣꯏꯗ꯭ꯔꯅꯦ ꯁꯥꯔ ꯒꯃꯩ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯈꯪꯍꯩ ꯀꯌꯥꯅ ꯂꯥꯎꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯇꯥꯗꯦ ꯂꯝꯗꯝ ꯑꯁꯤꯗꯗꯤ ꯏꯊꯩ ꯂꯧꯈꯣꯡ ꯐꯦꯜꯂꯣꯔꯦ ꯂꯝꯕꯤ ꯊꯣꯡ ꯄꯨꯔꯥ ꯌꯥꯗ꯭ꯔꯦ ꯃꯍꯩ ꯃꯔꯣꯡꯒꯤꯗꯁꯨ ꯂꯧꯃꯤꯁꯤꯡꯒꯤ ꯀꯔꯤꯕꯨ ꯀꯅꯥꯅ ꯇꯧꯔꯤꯒꯦ ꯁꯥꯔ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯂꯩꯔꯤꯌꯦ ꯁꯥꯔ ꯑꯩꯈꯣꯏ ꯇꯃꯦꯡꯂꯣꯡꯗ ꯐꯪꯕ ꯎ ꯃꯣꯔꯣꯛꯁꯤ ꯁꯥꯔ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯕ ꯃꯣꯔꯣꯛꯅꯤ ꯍꯥꯏꯗꯅ ꯇꯃꯦꯡꯂꯣꯡꯒꯤ ꯃꯣꯔꯣꯛꯁꯤ ꯑꯁ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯌꯧꯔꯤꯁꯤꯅꯤꯅꯦ ꯁꯥꯔ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯕ ꯑꯗꯨꯒ ꯆꯤꯂꯤ ꯀꯤꯡ ꯑꯣꯏꯕꯁꯤꯅꯦ ꯁꯥꯔ ꯅꯥꯒꯥꯂꯦꯟꯒꯤ ꯃꯃꯤꯡꯗ ꯑꯣꯏꯈꯤꯕꯅꯤ ꯃꯣꯔꯣꯛꯇꯨ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯇꯃꯦꯡꯂꯣꯡꯗ ꯐꯪꯕ ꯃꯣꯔꯣꯛꯁꯤꯗꯤ ꯀꯔꯤꯝꯇ ꯁꯥꯗꯕ ꯃꯤꯠꯇ ꯅꯣꯏꯁꯟꯕꯗ ꯀꯔꯤꯝꯇ ꯁꯥꯗꯕ ꯅꯥꯇꯣꯟꯗ ꯅꯣꯏꯁꯟꯕꯗ ꯀꯔꯤꯝꯇ ꯁꯥꯗꯕ ꯃꯣꯔꯣꯛ ꯑꯣꯏꯍꯧꯔꯦꯅꯦ ꯁꯥꯔ ꯍꯣꯠꯅꯕ ꯀꯟꯕ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤꯗꯅ ꯑꯩꯈꯣꯏꯒꯤꯗꯤ ꯀꯅꯥꯅ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤꯒꯦꯅꯦ ꯂꯣꯏꯔꯦ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯂꯣꯏꯕ ꯍꯥꯏꯕꯕꯨꯅꯦ ꯆꯤꯟꯗ ꯈꯛꯇ ꯈꯨꯠꯇꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯑꯗꯨꯕꯨꯅꯦ ꯃꯤꯌꯥꯝꯅ ꯌꯥꯔꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯔꯛꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯋꯥꯐꯝꯗꯤ ꯂꯩꯈꯥ ꯇꯥꯕ ꯍꯥꯏꯕ ꯑꯃ ꯂꯥꯛꯈꯤꯅꯤ ꯄꯨꯡꯃꯥꯡ ꯃꯥꯡꯕ ꯂꯩꯈꯥ ꯇꯥꯕ ꯄꯨꯡꯀꯣꯛ ꯀꯣꯛꯄ ꯍꯥꯏꯕ ꯑꯃꯈꯛ ꯃꯗꯨꯒꯤ ꯃꯇꯝꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯪ ꯃꯥꯡꯒꯅꯤ ꯅꯪ ꯐꯠꯇꯦ ꯅꯪꯅ ꯇꯧꯔꯤꯗꯨ ꯃꯥꯡꯒꯅꯤ ꯍꯥꯏꯕꯁꯦ ꯃꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯛꯂꯤꯕ ꯃꯤꯗꯨꯗ ꯇꯥꯔꯤꯕ ꯃꯤꯗꯨꯅ ꯁꯥꯎꯏ ꯃꯥꯅ ꯍꯌꯦꯡ ꯊꯦꯡꯅꯔꯀꯥꯟꯗ ꯄꯨꯡꯃꯥꯡ ꯃꯥꯡꯂꯀꯥꯟꯗ ꯃꯁꯥꯗꯨꯅ ꯈꯪꯖꯕ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯦꯕ ꯃꯗꯨꯒꯤ ꯃꯇꯝꯗꯨ ꯂꯥꯛꯑꯀꯥꯟꯗ ꯑꯣ ꯃꯁꯤꯗꯤ ꯌꯥꯔꯝꯗ꯭ꯔꯦꯅ ꯍꯥꯏꯔꯀꯥꯟꯗ ꯍꯣꯡꯗꯣꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯔꯝꯗꯝ ꯑꯁꯤꯗꯁꯨ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯁꯦ ꯍꯣꯡꯗꯣꯛꯄ ꯃꯇꯝ ꯑꯃ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥ ꯄꯨꯡꯀꯣꯛ ꯀꯣꯛꯄ ꯂꯩꯈꯥ ꯄꯨꯡꯇꯥ ꯇꯥꯕ ꯄꯨꯡꯃꯥꯡ ꯃꯥꯡꯕ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯃꯇꯝꯗꯣ ꯉꯥꯏꯕ ꯇꯥꯕꯅꯤ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯊꯦꯡꯉꯁꯨ ꯊꯦꯡꯅꯅꯦ ꯒ꯭ꯔꯥꯁ ꯔꯨꯠꯇꯒꯤ ꯍꯧꯔꯒ ꯏꯟꯈꯠꯂꯛꯇꯕ ꯌꯥꯔꯣꯏ ꯃꯇꯝ ꯑꯗꯨꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯪꯉꯛꯀꯅꯤ ꯉꯁꯤ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯤꯕ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯤꯕ ꯇ꯭ꯔꯥꯐꯤꯛꯀꯤ ꯔꯨꯜ ꯀꯥꯏꯔꯛꯏꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯌꯥꯝꯅ ꯁꯣꯏꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯥꯒꯤ ꯑꯃꯥꯡꯕ ꯑꯁꯦꯡꯕꯗꯨ ꯊꯦꯡꯅꯔꯀꯥꯟꯗ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯊꯦꯡꯖꯤꯜꯂꯀꯥꯟꯗ ꯊꯦꯡꯖꯤꯜꯂꯤꯕ ꯃꯤꯗꯨꯅ ꯊꯦꯡꯖꯤꯟꯕꯒꯤ ꯑꯋꯥꯕ ꯈꯪꯉꯀꯥꯟꯗ ꯑꯣ ꯑꯁꯨꯝꯅ ꯇꯧꯔꯗꯤ ꯊꯦꯡꯖꯤꯜꯂꯤ ꯃꯥ ꯆꯩꯊꯦꯡꯗꯨ ꯐꯪꯈ꯭ꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯥꯊꯣꯛ ꯄꯣꯛꯊꯣꯛ ꯂꯣꯏꯅ ꯍꯦꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯁꯨꯔꯒ ꯆꯥꯊꯣꯛ ꯍꯦꯜꯂꯤꯀꯣ ꯍꯥꯏꯕꯁꯦ ꯃꯗꯨ ꯈꯪꯕꯒꯤ ꯃꯇꯝ ꯑꯃ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯁꯥꯔ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯥꯗ ꯂꯩꯔꯦ ꯁꯥꯔ ꯃꯈꯣꯏꯒꯤ ꯃꯌꯥꯝꯕ ꯀꯔꯤ ꯌꯥꯏꯃ ꯍꯥꯏꯕ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯥꯔ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ ꯂꯥꯛꯀꯅꯤ ꯍꯥꯏ ꯆꯪꯁꯤꯜꯂꯣ ꯌꯦꯡꯉꯨꯁꯤꯂꯣ ꯐꯒꯅꯤ ꯁꯥꯔ ꯑꯁ ꯑꯥꯗ ꯄꯨꯟꯅꯒ ꯅꯨꯡꯁꯤꯅꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗꯤ ꯃꯥꯜꯂꯤꯗ ꯈꯟꯅ ꯆꯩꯅꯕꯗꯤ ꯃꯥꯟꯗꯦ ꯂꯥꯎ ꯆꯪꯁꯤꯜꯂꯣ ꯌꯦꯡꯁꯤꯂꯣ ꯁꯟꯇꯣꯁ ꯁꯥꯔ ꯂꯥꯎꯅꯦ ꯅꯣꯏꯁꯨ ꯐꯅꯤ ꯁꯥꯔ ꯇꯥꯇꯣ ꯑꯥꯗ ꯂꯥꯛꯏꯁꯦ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯃꯥꯅꯦ ꯄꯨꯂꯤꯁꯀꯤꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯆꯥ ꯈꯤꯇꯪ ꯂꯣꯜꯂꯨꯈꯤꯒꯦ ꯌꯥꯅꯤ ꯇꯥꯇꯣꯟ ꯅꯅꯥꯎ ꯅꯨꯄꯤ ꯑꯗꯨꯝ ꯂꯣꯜꯍꯟꯁꯤ ꯊꯕꯛꯀ ꯆꯤꯜꯂꯝꯃꯣꯏꯗ꯭ꯔꯣ ꯑꯩꯅ ꯂꯣꯟꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯌꯥꯅꯤ ꯇꯥꯇꯣꯟꯅꯦ ꯐꯖꯅ ꯁꯤꯗꯒꯤ ꯑꯗꯨꯝ ꯂꯩꯕꯤꯔꯣ ꯅꯅꯥꯎ ꯅꯨꯄꯤ ꯂꯩꯁꯤꯗꯤ ꯅꯅꯥꯎ ꯅꯨꯄꯤꯅ ꯁꯦꯕꯥ ꯇꯧꯕꯗꯅꯦ ꯄꯦꯟꯗꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯇꯥꯇꯣꯟꯅ ꯌꯨ ꯌꯣꯟꯕ ꯇꯣꯛꯑꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯅꯅꯥꯎꯒꯤꯗ ꯂꯩꯇ꯭ꯔꯕꯅꯤ ꯑꯗꯨꯒ ꯇꯥꯇꯣꯟ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯅ ꯂꯩꯔꯗꯧꯅꯤꯀꯣ ꯑꯗꯨꯒ ꯇꯥꯇꯣꯟ ꯑꯩꯈꯣꯏ ꯇꯦꯝ ꯑꯃꯁꯨ ꯂꯥꯛꯑꯅꯤ ꯄꯨꯂꯤꯁꯅꯁꯨ ꯀꯧꯏ ꯍꯥꯏꯕꯅꯤ ꯀꯔꯤꯅꯣ ꯇꯥꯇꯣꯟꯒꯤꯅꯦ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯁꯤꯟꯅꯅꯕ ꯍꯣꯠꯅꯗꯣꯏꯅꯤ ꯑꯗꯨꯒ ꯇꯥꯇꯣꯟ ꯏꯆꯥ ꯊꯥꯔꯛꯀꯤꯗꯤ ꯑꯩꯈꯣꯏꯁꯨ ꯗꯥꯏꯇ ꯂꯧꯒꯅꯤꯌꯦ ꯇꯣꯝꯕ
ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯅꯈꯣꯏꯅ ꯎꯠꯄꯤꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯕꯨ ꯑꯩꯕꯨ ꯃꯪꯂ ꯍꯥꯔ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ ꯇꯥꯊꯣꯟ ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯅꯤ ꯃꯪꯗ ꯃꯪ ꯐꯥꯎꯅꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯇꯥꯊꯣꯟ ꯈꯜꯂꯨꯕ ꯈꯨꯗꯤꯡꯃꯛ ꯑꯣꯏꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯤꯡꯖꯔꯨꯕ ꯄꯨꯝꯅꯃꯛ ꯃꯪꯗꯒꯤ ꯇꯥꯏꯕꯪꯒꯨꯝꯅ ꯑꯣꯜꯂꯛꯄ ꯍꯥꯏꯕꯁꯤꯗꯤ ꯄꯨꯟꯁꯤꯗꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯅ ꯂꯩꯔꯤꯕꯗꯤ ꯇꯥꯊꯣꯟ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯇꯥꯊꯣꯟ ꯃꯌꯥꯝꯁꯦ ꯐꯝꯅꯕ ꯑꯝꯇ ꯊꯣꯛꯁꯤ ꯂꯥꯎꯁꯤ ꯍꯣꯏ ꯍꯣꯏ ꯁꯥꯔ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯦ ꯁꯣꯝꯗ ꯂꯥꯛꯁꯤ ꯁꯣꯝꯗ ꯀꯥꯈꯠꯄꯤꯔꯣ ꯁꯥꯔ ꯁꯣꯝꯗ ꯂꯥꯛꯄꯤꯔꯣ ꯁꯥꯔ ꯁꯣꯝꯗ ꯀꯥꯈꯠꯄꯤꯔꯛꯁꯤ ꯌꯥꯔꯦ ꯌꯥꯔꯦ ꯅꯈꯣꯏꯒꯤ ꯌꯥꯏꯃꯗꯨꯁꯨ ꯄꯥꯎꯗꯤ ꯄꯤꯈ꯭ꯔꯕꯅꯤ ꯃꯥ ꯁꯣꯏꯗꯅ ꯂꯥꯛꯀꯗꯕ ꯃꯥꯜꯂꯤ ꯑꯗꯣ ꯃꯥꯗꯤ ꯏꯄꯥ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯑꯗꯣ ꯅꯪꯒꯁꯨ ꯋꯥꯔꯤ ꯈꯔꯗꯤ ꯁꯥꯟꯅꯈ꯭ꯔꯕ꯭ꯔꯣ ꯁꯥꯔ ꯋꯥꯔꯤ ꯁꯥꯟꯅꯖꯈ꯭ꯔꯦ ꯀꯩꯁꯨ ꯄꯥꯈꯠꯄꯗꯤ ꯂꯩꯔꯣꯏ ꯑꯩꯈꯣꯏ ꯇꯥꯇꯣꯟꯒꯤ ꯀꯩꯅꯣ ꯈꯔ ꯁꯤꯟꯃꯤꯟꯅꯁꯤ ꯄꯨꯂꯤꯁꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯄꯨꯟꯁꯤꯗ ꯌꯨ ꯌꯣꯜꯂꯔꯣꯏ ꯑꯗꯨꯕꯨ ꯃꯥ ꯍꯤꯡꯅꯅꯕꯒꯤ ꯑꯇꯣꯞꯄ ꯀꯔꯤ ꯂꯝꯕꯤ ꯑꯃ ꯁꯤꯟꯁꯤꯒꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯈꯔ ꯈꯟꯅꯁꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯕꯒꯤ ꯍꯥꯏꯈꯤꯕꯅꯤ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯂꯝꯕꯤꯗ ꯁꯣꯏꯗꯅ ꯌꯧꯁꯜꯂꯅꯤꯗ ꯐꯔꯦ ꯐꯔꯦ ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤ ꯅꯆꯤꯟ ꯏꯅꯥꯎꯒꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯒ ꯁꯥꯌꯦꯟ ꯉꯥꯌꯦꯡꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯍꯥꯛꯅ ꯌꯨ ꯌꯣꯟꯕ ꯇꯣꯛꯄ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯌꯨ ꯌꯣꯟꯗꯅꯕꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯃꯇꯦꯡꯗꯨꯅꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯨ ꯌꯣꯜꯂꯤꯕ ꯈꯨꯗꯤꯡꯃꯛ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯥꯛꯑꯒ ꯄꯩꯁꯥ ꯄꯤꯔꯒ ꯌꯨ ꯌꯣꯟꯕ ꯇꯣꯛꯍꯜꯂꯒ ꯃꯈꯣꯏꯕꯨ ꯑꯅꯧꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯂꯣ ꯑꯃ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩ ꯃꯤꯑꯣꯏꯕꯅꯤ ꯑꯩ ꯑꯃꯔꯣꯝꯗ ꯄꯨꯂꯤꯁ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤꯁꯨ ꯌꯨꯝ ꯂꯩ ꯑꯩꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛ ꯂꯩ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯐꯨꯔꯨꯞꯆꯥ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯩꯒꯤ ꯐꯨꯔꯨꯞꯆꯥ ꯑꯩꯒꯤ ꯂꯝꯗꯝꯁꯤꯒꯤ ꯍꯥꯏꯕꯗꯨꯗ ꯅꯈꯣꯏꯁꯨ ꯌꯥꯎꯏ ꯅꯈꯣꯏꯒꯤꯁꯨ ꯅꯈꯣꯏꯒꯤ ꯐꯨꯔꯨꯞꯆꯥ ꯍꯥꯏꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯐꯨꯔꯨꯞꯇꯨꯗ ꯑꯩ ꯌꯥꯎꯏ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯄꯥꯛꯁꯤꯗ ꯂꯩꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯤꯑꯣꯏꯕ ꯖꯥꯇꯤꯒꯤ ꯄꯨꯝꯅꯃꯛ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯃꯤꯑꯣꯏꯕꯒꯤ ꯐꯨꯔꯨꯞ ꯑꯃꯅ ꯃꯤꯑꯣꯏꯕꯒꯤ ꯐꯨꯔꯨꯞ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯁꯄꯣꯔꯠ ꯇꯧꯕ ꯍꯥꯏꯕꯁꯦ ꯆꯪꯏ ꯃꯥꯂꯦꯝ ꯑꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯑꯃꯗꯤ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯀꯜꯆꯔ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯕꯨꯁꯨ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯤꯅ ꯐꯨꯔꯨꯞ ꯑꯗꯣ ꯏꯀꯥꯏ ꯈꯨꯝꯅꯔꯛꯀꯗꯣꯏꯅꯤ ꯁꯥꯔ ꯒꯥꯔꯤ ꯑꯃ ꯊꯧꯖꯜꯂꯛꯑꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯗꯣ ꯃꯥꯜꯂꯦ ꯁꯥꯔ ꯐꯔꯦ ꯂꯥꯛꯑꯁꯤ ꯇꯥꯏꯃ ꯁꯣꯝ ꯆꯪꯁꯟꯕꯤꯔꯛꯑꯣ ꯀꯔꯤ ꯂꯩꯒꯦ ꯏꯟꯁꯄꯦꯛꯇꯔ ꯑꯩꯈꯣꯏ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯋꯥꯔꯤꯁꯤ ꯀꯩꯁꯨ ꯂꯩꯕ ꯋꯥꯔꯤ ꯅꯠꯇꯦꯗ ꯌꯥꯝꯅ ꯆꯝꯕ ꯋꯥꯔꯤ ꯑꯗꯣꯝꯒꯤ ꯏꯅꯥꯎꯅꯨꯄꯥ ꯀꯥꯟꯇꯁꯦ ꯌꯨ ꯌꯣꯜꯂꯦ ꯃꯐꯝ ꯑꯁꯤꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯚꯣꯠ ꯃꯌꯥ ꯈꯛꯇꯒꯤ ꯅꯠꯇꯅ ꯌꯨ ꯌꯣꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯐꯕ ꯑꯣꯏꯗꯦꯗꯅ ꯌꯨ ꯌꯣꯟꯗ꯭ꯔꯕꯁꯨ ꯍꯤꯡꯅꯅꯕꯒꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯌꯥꯝ ꯂꯩ ꯃꯐꯝ ꯑꯁꯤꯗ ꯀꯌꯥꯝ ꯂꯥꯞꯅ ꯀꯌꯥꯝ ꯅꯛꯅ ꯆꯦꯀꯣꯟ ꯂꯩ ꯁ꯭ꯇꯣꯟ ꯀꯦꯆꯔ ꯂꯩ ꯀꯔꯤ ꯊꯕꯛ ꯁꯨꯕ ꯌꯥꯕ ꯁꯨꯐꯝ ꯄꯩꯁꯥ ꯐꯪꯕ ꯌꯥꯕ ꯅꯠꯇ꯭ꯔꯁꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯌꯨ ꯌꯣꯜꯂꯤꯕꯁꯦ ꯌꯨꯗꯨ ꯌꯥꯎꯗꯅ ꯆꯥꯛ ꯍꯣꯇꯦꯜ ꯌꯣꯟꯕꯗ ꯀꯥꯟꯅꯔꯤꯕ꯭ꯔꯥ ꯀꯥꯟꯅꯗ꯭ꯔꯒꯅ ꯀꯩꯊꯦꯜ ꯃꯆꯥꯁꯤꯗ ꯊꯣꯛꯑ ꯌꯣꯟꯕꯅ ꯐꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯑꯉꯥꯡ ꯑꯁꯤꯒ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅꯅꯕ ꯀꯔꯤ ꯇꯉꯥꯏꯐꯗꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯕꯤꯕ ꯑꯃꯈꯛ ꯆꯪꯏ ꯋꯥꯐꯝ ꯑꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯟꯅꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯃꯗꯤ ꯂꯥꯏ ꯑꯣꯏꯈ꯭ꯔꯦꯅ ꯇꯥꯛꯄꯤꯔꯦ ꯑꯗꯨꯒ ꯁꯣꯝ ꯂꯩꯔꯤ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯥ ꯔꯟꯖꯤꯠ ꯂꯩꯔꯤ ꯀꯔꯤ ꯇꯧꯕꯤꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯈꯟꯅꯅꯕꯅꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯦꯇꯔꯅꯤ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯟꯐꯝꯗꯤ ꯊꯣꯛꯇꯦ ꯅꯈꯣꯏꯅ ꯀꯔꯤꯝꯇ ꯌꯦꯡꯁꯤꯜꯂꯣꯏ ꯍꯥꯏꯔꯒꯁꯨ ꯀꯔꯤꯝꯇ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯗꯤ ꯃꯈꯥ ꯇꯥꯅ ꯌꯨ ꯌꯣꯟꯕꯗꯤ ꯌꯥꯔꯣꯏ ꯃꯁꯤꯗꯤ ꯑꯩꯒꯤ ꯋꯥꯁꯛ ꯑꯩꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗ ꯌꯨ ꯌꯣꯟꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯁꯥꯔ ꯀꯩꯅꯣꯝꯇ ꯃꯍꯥꯛꯀꯤ ꯈꯨꯗꯣꯡꯆꯥꯅꯅꯕ ꯃꯍꯥꯛꯀꯤ ꯍꯤꯡꯖꯅꯅꯕ ꯑꯩꯈꯣꯏꯒꯤ ꯂꯧꯖꯔꯤꯕ ꯂꯧ ꯏꯪꯈꯣꯜꯁꯤꯡꯁꯤ ꯌꯣꯟꯊꯣꯛꯆꯔꯣꯅ ꯇꯥꯛꯄꯤꯔꯤꯕ꯭ꯔꯣ ꯁꯥꯔꯒꯤꯁꯤꯕꯣ ꯑꯗꯣꯝꯒꯤ ꯋꯥꯐꯝꯗꯣ ꯑꯗꯣꯝꯅ ꯏꯪꯈꯣꯜ ꯌꯣꯜꯂꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕ CRPF ꯊꯕꯛ ꯇꯧꯕ ꯑꯗ ꯁꯣꯝꯁꯨ ꯔꯟꯖꯤꯠꯁꯨ ꯊꯕꯛ ꯇꯧꯔꯤ
ꯌꯥꯝꯃꯁꯨ ꯌꯥꯝꯗ꯭ꯔꯁꯨ ꯈꯖꯤꯛꯇꯪ ꯋꯥꯟ ꯇꯥꯏꯝ ꯑꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯁꯨ ꯑꯃꯨꯛꯇꯪ ꯃꯐꯝ ꯈꯪꯅ ꯄꯨꯊꯣꯛꯑꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯤꯟꯕꯤꯔꯒꯗꯤ ꯌꯨ ꯌꯣꯟꯕꯁꯦ ꯇꯣꯛꯄ ꯌꯥꯒꯅꯤ ꯈꯜꯂꯤ ꯑꯗꯨꯒ ꯀꯥꯟꯇꯁꯨ ꯃꯍꯥꯛꯁꯨ ꯁꯤꯗꯩꯗ ꯑꯉꯥꯡ ꯑꯃ ꯍꯥꯏꯗꯤ ꯃꯌꯥꯝꯕꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯤ ꯃꯥꯅ ꯀꯣꯜꯂꯤꯁꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝꯕꯒꯤ ꯂꯩꯔꯝꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛꯇꯨ ꯃꯈꯣꯏ ꯀꯦꯟꯁꯔ ꯅꯥꯕꯅꯦ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯕꯅꯦ ꯏꯃꯨꯡꯗꯨꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯌꯣꯟꯈꯤꯕꯇ ꯅꯠꯇꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯥꯟꯇꯅ ꯀꯥꯟꯇ ꯃꯁꯥꯃꯛꯀꯤ ꯃꯍꯥꯛꯀꯤ ꯂꯧ ꯐꯥꯎꯕ ꯌꯣꯜꯂꯒ ꯃꯌꯥꯝꯕꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨ ꯁꯣꯝ ꯂꯧ ꯌꯣꯟꯕꯤꯈꯤꯕ꯭ꯔꯣ ꯑꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯁꯥꯔ ꯃꯆꯤꯟ ꯃꯅꯥꯎ ꯁꯨꯝ ꯅꯥꯔꯒ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯂꯧ ꯏꯪꯈꯣꯜ ꯂꯣꯏ ꯌꯣꯟꯊꯣꯛꯅꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗ ꯂꯩꯗꯣꯔꯤꯕ ꯂꯝꯍꯥꯡꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯆꯥꯔꯒ ꯂꯩꯖꯧ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥ ꯏꯁꯨ ꯂꯩꯖꯔꯤꯌꯦ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯀꯗꯣꯝꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯃꯗꯨ ꯌꯥꯖꯅꯤꯡꯗꯦꯗ ꯂꯧ ꯌꯣꯟꯈ꯭ꯔꯦ ꯃꯥꯗꯤ ꯌꯣꯟꯕ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯃꯥꯅ ꯀꯔꯤ ꯇꯧꯗꯣꯔꯤꯒꯦ ꯅꯨꯄꯤ ꯃꯥꯜꯂꯒ ꯍꯦꯡꯉꯣ ꯇꯧꯔꯒ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯔꯒ ꯏꯃꯤꯠꯁꯦ ꯌꯥꯝ ꯅꯥꯕ ꯑꯩꯈꯣꯏꯁꯨ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯃꯁꯤꯗ ꯂꯦꯝꯗꯅ ꯂꯩꯖꯩ ꯏꯔꯟ ꯏꯊꯨꯝ ꯌꯥꯝꯅ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯕ ꯉꯝꯗꯕꯗꯒꯤꯅꯦ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯕ ꯅꯠꯆꯗꯦꯕ ꯁꯥꯔ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯪꯈꯣꯜꯁꯦ ꯑꯩꯈꯣꯏ ꯂꯩꯕ ꯌꯥꯏ ꯑꯗꯣ ꯃꯥ ꯎꯅꯤꯡꯗꯕ ꯃꯥꯒꯤ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔ ꯐꯤ ꯃꯇꯦꯛ ꯑꯃ ꯁꯦꯠ ꯑꯗꯒꯤ ꯃꯁꯝ ꯃꯅꯥ ꯇꯧꯔꯒ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯔꯒ ꯆꯠꯄꯗꯣ ꯃꯥꯁꯤ ꯍꯦꯛ ꯎꯅꯤꯡꯗꯕꯗꯒꯤꯅꯦ ꯑꯩꯈꯣꯏ ꯏꯪꯈꯣꯜꯁꯤꯗ ꯌꯨꯝ ꯀꯩ ꯁꯥꯗꯅ ꯃꯅꯥ ꯃꯁꯤꯡ ꯑꯃꯠꯇ ꯊꯥꯗꯅ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ ꯑꯣ ꯑꯗꯣꯝꯒꯤ ꯋꯥꯐꯝꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯣꯝ ꯏꯪꯈꯣꯜ ꯍꯥꯡꯍꯟꯗꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯠ ꯆꯩ ꯊꯥꯗꯕꯒꯤ ꯃꯇꯥꯡꯁꯨ ꯈꯪꯖꯔꯦ ꯑꯗꯨꯒ ꯑꯗꯣꯝꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝꯗꯨꯁꯨ ꯈꯪꯖꯔꯦ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯣꯝꯅ ꯍꯟꯅ ꯌꯦꯡꯗꯕꯗ ꯀꯔꯤꯝꯇ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯣꯝꯅ ꯉꯥꯡꯕꯤꯔꯤꯕ ꯆꯩꯕꯤꯔꯤꯕꯁꯦ ꯃꯍꯥꯛꯁꯨ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯚꯥꯔꯠꯀꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯐꯥꯎꯕꯗ ꯃꯈꯣꯏꯁꯦ ꯔꯤꯀꯛꯅꯦꯁꯟ ꯄꯤꯔꯤꯕꯅꯤ ꯃꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ ꯃꯍꯥꯛꯀꯨꯝꯂꯕ ꯅꯨꯄꯤ ꯃꯥꯟꯕꯤ ꯑꯃꯈꯛꯅ ꯃꯌꯥꯝꯕꯒꯤ ꯃꯆꯥ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯃꯊꯥꯅꯨꯡꯗ ꯄꯝꯂꯤ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯂꯟ ꯊꯨꯝ ꯌꯣꯟꯊꯣꯛꯂꯤ ꯃꯍꯥꯛ ꯌꯦꯡꯕꯗ ꯃꯤꯅ ꯍꯪꯒꯣꯏꯔꯕ ꯅꯨꯄꯤꯁꯨ ꯅꯠꯇꯕ ꯅꯨꯄꯤ ꯃꯥꯟꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯗꯣꯝꯅ ꯎꯠꯄꯤꯔꯤꯕ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯍꯦꯛ ꯃꯅꯥꯎ ꯅꯨꯄꯥ ꯐꯥꯎꯕꯗ ꯑꯗꯣꯝ ꯐꯥꯎꯕꯅ ꯎꯠꯄꯤꯔꯤꯕ ꯃꯗꯨꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯛꯃꯤꯟꯅꯗꯕꯁꯤꯡꯅ ꯑꯗꯣꯝꯒꯤ ꯏꯅꯥꯎ ꯑꯁꯤꯗ ꯀꯔꯤ ꯎꯠꯂꯝꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯣꯝꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯣ ꯋꯥꯐꯝꯁꯦ ꯑꯩ ꯁꯥꯔ ꯌꯥꯏꯃꯗ ꯂꯥꯛꯆꯒꯦ ꯁꯥꯔ ꯌꯥꯏꯃ ꯑꯗꯣꯝꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤꯗꯃꯛ ꯑꯗꯣꯝ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯑꯗꯣꯝꯒꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯤꯅ ꯌꯦꯡꯕꯗ ꯍꯪꯒꯣꯏꯔꯕ ꯅꯨꯄꯤ ꯃꯥꯟꯕꯤ ꯑꯁꯤꯅꯗꯤ ꯃꯌꯥꯝꯕ ꯑꯗꯨꯕꯨ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯂꯟ ꯊꯨꯝ ꯌꯣꯟꯊꯣꯛꯇꯨꯅ ꯑꯃꯗꯤ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯇꯩ ꯃꯕꯨꯛ ꯀꯟꯅꯕ ꯍꯣꯠꯅꯈꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯍꯨꯟꯗꯣꯛꯂꯝꯕꯗꯣ ꯃꯊꯥꯅꯨꯡꯗ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯇꯨꯅ ꯅꯨꯄꯥ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯁꯤ ꯆꯍꯤ 12 ꯐꯥꯎꯕꯗꯤ ꯍꯧꯖꯤꯛꯁꯨ ꯌꯣꯛꯂꯤ ꯃꯈꯥ ꯇꯥꯅ ꯌꯣꯛꯈꯤꯒꯅꯤ ꯍꯥꯏꯕꯁꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅꯗꯤ ꯅꯌꯥꯝꯕꯗꯨꯅ ꯊꯝꯃꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯔꯤ ꯍꯣꯠꯅꯕꯤꯕꯒꯦ ꯅꯨꯄꯤ ꯃꯥꯟꯕ ꯑꯁꯤꯒꯤꯗꯤ ꯇꯣꯛꯈ꯭ꯔꯒꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤꯗꯤ ꯀꯔꯤ ꯍꯣꯠꯅꯕꯤꯔꯒꯦ ꯁꯔ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯍꯌꯦꯡ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯛꯄꯗꯗꯤ ꯑꯋꯣꯡ ꯎꯟ ꯇꯝꯕꯗꯁꯨ ꯁꯣꯏꯗꯅ ꯃꯇꯦꯡꯗꯤ ꯄꯥꯡꯒꯅꯤ ꯏꯌꯥꯝꯕꯒꯤ ꯃꯆꯥꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯇꯤ ꯆꯍꯤ ꯃꯇꯥꯡꯗꯨꯗꯤ ꯌꯧꯗ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯧꯖꯤꯛꯇꯤ ꯇꯧꯔꯨꯅꯤ ꯃꯥꯒꯤꯅꯦꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯨꯅꯤ ꯑꯩꯈꯣꯏ ꯀꯥꯟꯇꯅ ꯄꯩꯁꯥꯁꯤ ꯑꯗꯨꯝ ꯂꯣꯏꯁꯟꯒꯅꯤ ꯕꯦꯟꯗꯔꯗ ꯈꯔ ꯊꯥꯗ ꯁꯥ ꯌꯨ ꯈꯔ ꯂꯩꯗꯅ ꯁꯥꯌꯦꯟ ꯉꯥꯌꯦꯟꯅꯗꯅ ꯍꯥꯏ ꯀꯥꯟꯗꯦꯗ ꯁꯔ ꯑꯩꯈꯣꯏ ꯃꯄꯣꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯏꯔꯛꯇꯅꯦ ꯑꯁꯤꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯃ ꯌꯥꯎꯔꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯅꯤꯗꯥ ꯇꯧꯔꯤꯕꯅꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯍꯥꯏ ꯀꯥꯟꯗꯦꯗ ꯁꯔ ꯑꯣ ꯁꯥꯔ ꯔꯟꯖꯤꯠ ꯁꯥꯔ ꯌꯥꯏꯃ ꯑꯗꯣꯝ ꯍꯧꯖꯤꯛꯁꯨ ꯅꯍꯥ ꯑꯣꯏꯔꯤ ꯑꯗꯣꯝꯒꯤ ꯏꯆꯥꯁꯤꯡ ꯑꯌꯥꯝꯕ ꯂꯣꯏꯅ ꯄꯤ ꯏꯌꯥꯝꯕ ꯑꯍꯟꯒꯤ ꯃꯆꯥꯅꯨꯄꯤ ꯆꯍꯤ 12 ꯉꯥꯏꯔꯤ ꯑꯗꯣꯝꯒꯤ ꯏꯆꯥ ꯆꯍꯤ 9-10 ꯁꯨꯕ ꯉꯥꯛꯇꯅꯤ ꯃꯈꯥ ꯇꯥꯅ ꯁꯥꯔ ꯌꯥꯏꯃ ꯑꯃꯗꯤ ꯏꯅꯥꯎ ꯔꯟꯖꯤꯠꯀꯤ ꯑꯉꯥꯡ ꯌꯥꯎꯔꯛꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯣ ꯀꯥꯟꯇꯒꯨꯝꯂꯕ ꯅꯨꯄꯤ ꯃꯥꯟꯕꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯣꯏꯅ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯄꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯕ꯭ꯔꯣ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯅꯆꯥ ꯑꯣꯏꯅ ꯄꯣꯛꯂꯝꯂꯒꯗꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯎ ꯍꯩꯖꯜꯂꯒ ꯃꯩ ꯊꯥꯒꯗ꯭ꯔꯕ ꯅꯈꯣꯏꯒꯤ ꯅꯆꯥ ꯑꯣꯏꯅ ꯅꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯒꯔꯚꯗ ꯑꯉꯥꯡ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯃꯥꯟꯕꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯃꯉꯛ ꯁꯝꯗꯨ ꯊꯥꯡꯅ ꯂꯦꯜꯂꯒ ꯍꯥꯠꯄ ꯉꯝꯒꯗ꯭ꯔꯣ
미호이 버세 angakpani magi kaada thoknabadi loina khangduna lei adubu nakhoigi imungda nakhoigi sagai da pokliba kantabu mi ama oina khanma ngamdraga nakhoina polokpana chadu dadi yare yam nungai aigi di kari sui tholeiti police department gi police officer malaga machimanau gi lan thungi damakta sayen ngai na bai lakpanati aidi mioi ba moina mioi bagi minungsi aduga nanau nu pasina mahana yolibi yu masi mayam se yon ba tok nene bagi damak nakhoi lehori bana sinanau ani na punsilaga bigli bangang tharikisu mahaki punsigi yenglaga haitari karigumba kharadi tawbiba yabra haibagi wapam tu lak pare Ranjit akhoi thodo hendona paisa pai banati akhoi su sarkar na piba tolo kharana akhoi su imung manung chalai raga hingna adubu aina lupa lising kontra ma koto aduga aigi leriba police personnel sing punamuk mayamna angam angam khainar ka punna lupa lising yang ni se chira thame masina mahaki punsida anauba business ma anauba karbar ma tongna no bigidama kok thadabiru matam khitang kai thopiro aduga mayamba yami yobi gadra yobi roidra madugi de khoi thoidok leitre aduga yobi ning lagana yobiro yobi ning drga so pamba aduga Ranjit paisa sidi manghan gan paisa tan ba yamna wa aduga yari ba makhai di achumba sengba lambi ma da lakna na ba yu yon ba di tokna bona biro ekhoi su sana ba tawki ado madongi mungi nuksina da ba aduga hena nuksina da na ba ekhoi na sinba lakna na mioi ba moina mioi ba mgi aduga machin manao magi karai phoba kari phoba to bunga mogi habado madudi ado madom da lei maruina Ranjit Tharik mahi taman bihu private school ma da tamdrabasu sarkar gi school dor ba songa se soidana mahi taman bihu aduga tangai fadaba awat apa leirabadi Ranjit aikhoi da dum haibiro aikhoi sigum leita lair da mating pangna nugi lebadi nati adubu aikhoi na phangni ba thagi tolba du gi khachik ta su khairaga Tharik ki mahi masing tamna na bhona bade khushu mating pangna bhona ki sir kaidore kanta sir na bibiram liba paisa se ai soidana singjarake sir ai amona yo laroi ai ngamna ba soidana hona jarake sir aduga tema yama hoi tema hoi lak piba yam nungai yamna kuire nanauna sak ujadabasu angang kaisu kamdau karbano moigi saksu ujadaba kuire masi punamakse nanauna lan bani nanauna nupi man bi mo ina pokluba aigi ma poksinan adubu tema aina aigi mai pada ai nupi man bi oina pokpiyo na aina haikibadi leite tema ai suma poka sigidamak ninda tawribani isung imanaba singi marakta koi chen dona chongdona sanaba pa adubu maya marak aduda nupa hagumna pangal ting launa thoklakti ikong ikut ase nupi gumna pangal yaurukti tema masibu aina ima ipada asumna pokpiyo haiduna ina wanong kibrane tema amadi tema male masida leriba nupa nupi punama makhoi gi poklakadaba macha masu sing aduda aigumna nupi manbi oina pokta voice mina sohangoi biba mina su isit pidaba hiram khudimakta maikei khudimakta khongthang khudimakta mina khoiba tukatchabiba hantana khanba Ekhoibu kanana karamba apaba mi yengdi yengbiribaki adubu tema inkola se hang na leibasi nungaiti ai itema amadi tema da wapam amatang aroiboy na haijaki
ꯑꯩꯒꯤ ꯁꯛ ꯎꯅꯤꯡꯗꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯂꯩꯔꯕꯅꯤꯅ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃꯇꯪ ꯊꯥꯔꯤꯛꯀ ꯂꯩꯖꯔꯤꯕꯁꯦ ꯑꯩ ꯏꯇꯩꯃ ꯑꯃꯗꯤ ꯇꯌꯥꯏꯃꯗ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎ ꯔꯟꯖꯤꯠ ꯑꯩ ꯀꯠꯊꯣꯛꯆꯔꯒꯦ ꯑꯩ ꯂꯧꯖꯔꯔꯣꯏ ꯑꯩ ꯉꯁꯤꯗꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯈꯣꯡꯒꯨꯜꯁꯨ ꯇꯥꯔꯔꯣꯏ ꯁꯍꯔ ꯈꯣꯏꯅ ꯄꯤꯕꯤꯔꯤꯕ ꯄꯩꯁꯥ 50,000ꯁꯦ ꯄꯨꯔꯒ ꯑꯩ ꯀꯥ ꯚꯔꯥ ꯑꯃꯗ ꯑꯩ ꯂꯩꯖꯔꯨꯔꯒꯦ ꯑꯩꯒꯤ ꯁꯛ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯎꯍꯟꯖꯔꯔꯣꯏ ꯏꯇꯩꯃ ꯈꯣꯏꯅꯅꯦ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯍꯥꯡꯍꯟꯕꯤꯒꯅꯨ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯊꯝꯕꯤꯔꯝꯕ ꯏꯪꯈꯣꯜ ꯃꯐꯝ ꯑꯁꯤꯗꯤ ꯍꯥꯡꯍꯟꯕꯤꯒꯅꯨ ꯅꯅꯥꯎ ꯑꯩ ꯅꯨꯡꯁꯤꯗꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯗꯕ ꯅꯅꯥꯎ ꯑꯩ ꯎꯅꯤꯡꯗꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯗꯕ ꯑꯣꯏꯔꯕꯗꯤ ꯅꯅꯥꯎ ꯉꯁꯤꯗꯒꯤ ꯊꯣꯛꯆꯈ꯭ꯔꯒꯦ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯆꯔꯔꯣꯏ ꯏꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯥꯔꯤꯛ ꯑꯁꯦ ꯃꯍꯥꯛꯄꯨ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯖꯔꯒꯦ ꯑꯩ ꯉꯝꯗ꯭ꯔꯕꯁꯨ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯌꯣꯜꯂꯕꯁꯨ ꯌꯣꯟꯒꯅꯤ ꯑꯩ ꯏꯆꯥꯁꯦ ꯃꯍꯩ ꯇꯝꯍꯟꯒꯅꯤ ꯐꯠꯇꯕ ꯂꯝꯕꯤꯗ ꯏꯆꯥꯁꯦ ꯑꯩ ꯀꯥꯟꯇꯥ ꯑꯃꯨꯛꯇꯪ ꯉꯥꯏꯈꯣ ꯅꯌꯥꯝꯕꯅ ꯅꯪꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯨꯔ ꯃꯥꯜꯂꯤ ꯆꯨꯝꯃꯤ ꯅꯪꯅ ꯉꯁꯤ ꯄꯣꯛꯂꯤꯕ ꯃꯄꯣꯛ ꯑꯁꯤ ꯅꯪꯅ ꯏꯃꯥ ꯏꯄꯥꯗ ꯑꯁꯨꯝꯅ ꯄꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯪꯅ ꯕꯥꯔꯇꯣꯟ ꯊꯥꯈꯤꯕ ꯀꯩꯁꯨ ꯂꯩꯔꯝꯃꯣꯏ ꯑꯗꯨꯕꯨꯅꯤ ꯏꯅꯥꯎ ꯅꯪꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯃꯗꯤ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏꯕꯨ ꯎꯕꯗ ꯃꯤꯅ ꯅꯣꯛꯅꯕ ꯀꯔꯦꯝꯅꯕꯗꯨꯗ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯏꯕꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯗ ꯃꯤꯅ ꯅꯣꯛꯅꯔꯤꯕꯣꯏ ꯈꯟꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯂꯧꯏ ꯌꯦꯡꯉꯨ ꯏꯈꯨꯠ ꯑꯁꯤꯅ ꯅꯪꯕꯨ ꯊꯧꯔꯤꯅ ꯄꯨꯜꯂꯒ ꯁꯨꯃꯥꯡꯗ ꯍꯧꯔꯤꯕ ꯁꯨꯃꯥꯡꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯀꯪꯂꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯁꯤ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯁꯤꯗ ꯅꯪꯕꯨ ꯄꯨꯟꯗꯨꯅ ꯃꯁꯤꯡ ꯈꯪꯗꯅ ꯐꯨꯈꯤ ꯇꯁꯧꯅ ꯃꯁꯥꯒꯤꯅꯤ ꯌꯥꯔꯣꯏ ꯐꯨꯔꯨꯅꯨ ꯆꯩꯔꯨꯅꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯀꯌꯥ ꯍꯥꯟꯅ ꯉꯥꯡꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯏꯁꯤꯡ ꯍꯩ ꯍꯩꯗꯨꯅ ꯆꯥꯛ ꯄꯤꯖꯗꯕ ꯃꯈꯩ ꯊꯝꯈꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯃꯤꯅ ꯅꯪꯕꯨ ꯅꯣꯛꯅꯔꯤꯕ ꯑꯗꯣ ꯑꯩꯈꯣꯏꯗ ꯅꯣꯛꯅꯕꯒꯨꯝ ꯈꯟꯕꯗꯒꯤ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯐꯔꯦ ꯉꯁꯤꯗꯤ ꯏꯌꯥꯝꯕꯒꯤ ꯊꯃꯣꯏꯁꯦ ꯉꯁꯤꯗꯤ ꯂꯪꯇꯛꯅ ꯏꯅꯥꯎꯅ ꯑꯋꯥꯕ ꯀꯌꯥ ꯈꯪꯂꯝꯒꯗꯕ ꯅꯪꯅ ꯄꯤꯛꯂꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯃꯆꯥ ꯊꯥꯔꯤꯛꯄꯨ ꯅꯁꯥꯃꯛꯀꯤ ꯅꯪꯅ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯅꯪꯅ ꯅꯇꯝꯕꯥꯛꯇ ꯏꯇꯩꯃ ꯑꯗꯨꯅ ꯑꯉꯥꯡ ꯂꯣꯏꯅꯕꯒꯨꯝ ꯅꯪꯅ ꯂꯣꯏꯅꯗꯨꯅ ꯏꯆꯥꯅꯨꯄꯤ ꯊꯥꯔꯤꯛ ꯑꯁꯤ ꯉꯁꯤꯗꯤ ꯆꯍꯤ 12 ꯁꯨꯔꯦ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯏꯆꯥꯁꯤꯕꯨ ꯀꯔꯤ ꯆꯥꯔꯤꯕꯒꯦ ꯀꯔꯤ ꯊꯛꯂꯤꯕꯒꯦ ꯃꯍꯥꯛꯀꯤ ꯀꯔꯤ ꯗꯔꯀꯥꯔ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯌꯦꯡꯁꯤꯟꯕ ꯉꯝꯗꯦ ꯄꯨꯝꯅꯃꯛ ꯑꯗꯣ ꯅꯪꯒꯤ ꯅꯁꯛ ꯌꯦꯡꯅꯤꯡꯗ꯭ꯔꯤꯕꯅꯤ ꯅꯪꯕꯨ ꯎꯅꯤꯡꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯋꯥꯔꯧꯗꯨꯅ ꯇꯥꯏꯅꯐꯝ ꯈꯪꯗꯗꯨꯅ ꯑꯩꯅ ꯇꯥꯏꯅꯈꯤꯕ ꯉꯁꯤ ꯏꯟꯁꯄꯦꯛꯇꯔꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯈꯤꯕ ꯋꯥꯐꯝ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯧꯔꯤꯒꯦ ꯍꯥꯏꯕ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯒꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯄꯥꯎꯈꯨꯝ ꯑꯋꯣꯡ ꯑꯋꯣꯟ ꯑꯗꯨ ꯅꯠꯇꯦ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯇꯤꯛ ꯆꯥꯅ ꯃꯥꯕꯨ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯁꯦꯝꯕꯗ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃꯗꯤ ꯑꯩꯒꯤ ꯇꯩꯃꯅ ꯁꯣꯏꯗꯅ ꯍꯔꯥꯎꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯄꯥꯡꯗ꯭ꯔꯕ ꯑꯩꯒꯨꯝꯕ ꯑꯃ ꯅꯪꯒꯤ ꯅꯊꯛꯇ ꯅꯌꯥꯝꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯨꯅꯤ ꯀꯔꯤꯅꯣ ꯃꯣꯏ ꯇꯥꯃꯣꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯁꯤꯗꯩꯗ ꯏꯪꯈꯣꯜ ꯌꯣꯟꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯇꯧꯖꯔꯁꯅꯨ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯩꯁꯨ ꯀꯥꯟꯅꯗꯦꯕ ꯆꯠꯁꯤ ꯂꯥꯛꯑꯣꯕ ꯍꯩ ꯇꯨꯃꯤꯟ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯉꯥꯏꯕꯤꯀꯣ ꯈꯨꯠꯇꯤ ꯊꯥꯕꯤꯔꯛꯀꯅꯨ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯅꯕꯤꯌꯨ
ꯁꯔ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯅ ꯉꯁꯤ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯆꯧꯕ ꯈꯨꯠ ꯌꯥꯎꯏ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯍꯟꯗꯕꯁꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯌꯨꯝꯗꯨꯗ ꯂꯥꯛꯂꯤꯕ ꯃꯧꯁꯤꯡ ꯄꯨꯝꯅꯃꯛꯀꯤ ꯑꯆꯧꯕ ꯈꯨꯠ ꯑꯃꯈꯛ ꯌꯥꯎꯏ ꯃꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯌꯥꯎꯈꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯀꯥꯟꯇꯅ ꯅꯨꯄꯤ ꯃꯥꯜꯂꯒ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯒꯦ ꯉꯁꯤꯗꯤ ꯅꯨꯄꯤ ꯃꯥꯜꯂꯕꯁꯨ ꯅꯨꯄꯤ ꯃꯥꯟꯕꯤ ꯀꯌꯥꯅ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯂꯛꯂꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯈꯤ ꯃꯈꯣꯏꯗꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯃꯆꯥ ꯃꯁꯨ ꯂꯩꯕ ꯌꯥꯗꯕ꯭ꯔꯥ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯤ ꯌꯨꯝꯗꯒꯤ ꯉꯥꯎꯆꯠꯅꯗꯨꯅ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯑꯃꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯃꯈꯣꯏꯒꯨꯝꯂꯕ ꯃꯈꯣꯏꯒꯤ ꯃꯥꯟꯅꯕ ꯀꯌꯥ ꯄꯨꯟꯁꯤꯟꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝꯗ ꯂꯩꯃꯤꯟꯅꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯍꯤꯡꯃꯤꯟꯅꯔꯤ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯕꯕꯨ ꯏꯃꯨꯡ ꯑꯃꯗ ꯂꯩꯕꯒꯤ ꯃꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯅꯨꯡꯉꯥꯏꯕꯗꯨꯗꯤ ꯃꯈꯣꯏ ꯐꯪꯂꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯁꯔ ꯑꯩ ꯏꯅꯥꯎꯅꯨꯄꯥꯒꯤꯗꯃꯛ ꯑꯩ ꯂꯦꯞꯂꯤ ꯁꯔ ꯑꯗꯨꯒ ꯁꯔ ꯃꯥꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏꯅ ꯄꯤꯒꯅꯤ ꯑꯩꯅ ꯊꯕꯛ ꯇꯧꯕ ꯑꯩꯅ ꯇꯣꯂꯣꯞ ꯆꯥꯔꯤꯕ ꯄꯨꯝꯅꯃꯛ ꯑꯩ ꯀꯅꯥꯒꯤ ꯃꯆꯨꯝ ꯆꯥꯕ ꯅꯠꯇꯦ ꯑꯩ ꯏꯁꯥꯃꯛꯀꯤ ꯏꯍꯩꯅ ꯑꯩ CRPF ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯑꯩ ꯂꯝꯖꯦꯟ ꯌꯥꯎꯈꯤ ꯃꯗꯨꯗꯒꯤ ꯈꯜꯂꯛꯂꯕ ꯃꯇꯨꯡꯗꯒꯤ ꯑꯩꯅ ꯇꯣꯂꯣꯞ ꯆꯥꯗꯨꯅ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯏꯃꯨꯡ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯩꯅ ꯐꯪꯂꯤꯕ ꯇꯣꯂꯣꯞ ꯑꯩꯅ ꯆꯥꯔꯤꯕ ꯇꯣꯂꯣꯞꯅ ꯑꯩ ꯂꯧꯁꯤꯡ ꯃꯌꯥꯝ ꯂꯩꯁꯟꯗꯨꯅ ꯂꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯂꯧ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯪꯈꯣꯜ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯀꯥꯟꯇꯗ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯥꯔꯤꯛꯇ ꯑꯩꯅ ꯄꯤꯊꯣꯛꯂꯕꯅꯤ ꯁꯔ ꯀꯔꯤ ꯃꯗꯨꯕꯨ ꯑꯁꯦꯡꯕꯅꯤ ꯁꯔ ꯂꯥꯏ ꯂꯥꯛꯇꯨꯅꯁꯨ ꯊꯤꯡꯕ ꯌꯥꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯁꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯀꯥꯟꯇ ꯑꯃꯗꯤ ꯏꯆꯥꯅꯨꯄꯤ ꯊꯥꯔꯤꯛꯇ ꯑꯩꯅ ꯄꯤꯔꯕꯅꯤ ꯀꯥꯟꯇ ꯂꯥꯛꯑꯣ ꯅꯌꯥꯝꯕ ꯀꯣꯟꯒꯦ ꯂꯥꯛꯑꯣ ꯑꯩꯅ ꯅꯪꯕꯨ ꯃꯤꯔꯥꯏꯔꯨꯕ ꯑꯩꯅ ꯅꯪꯕꯨ ꯅꯥꯊꯩꯗꯨꯅ ꯊꯝꯂꯨꯕꯒꯤ ꯄꯥꯞ ꯆꯦꯜꯂꯕ ꯅꯌꯥꯝꯕꯅ ꯑꯩ ꯏꯅꯥꯎꯕꯨ ꯑꯩꯅ ꯀꯣꯟꯒꯦ ꯂꯥꯛꯑꯣ ꯆꯪꯁꯤꯜꯂꯛꯑꯣ ꯇꯌꯦꯃ ꯑꯩꯕꯨ ꯍꯪꯒꯣꯏꯔꯣꯏꯗ꯭ꯔꯣ ꯀꯔꯤꯒꯤ ꯍꯪꯒꯣꯏꯗꯣꯏꯅꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯔꯟꯖꯤꯠ ꯂꯥꯛꯑꯣ ꯅꯌꯥꯝꯕ ꯄꯪꯊꯔꯨꯔꯦ ꯂꯥꯛꯑꯣꯅꯦ ꯇꯌꯦꯃ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ ꯇꯌꯦꯃ ꯅꯅꯥꯎꯁꯨ ꯄꯪꯊꯖꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯇꯌꯦꯃ ꯅꯅꯥꯎꯁꯨ ꯃꯤꯀꯞ ꯊꯣꯛꯂꯕꯅꯤ ꯑꯩꯈꯣꯏ ꯇꯥꯇꯣꯟꯒꯤꯗꯃꯛ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯏꯆꯥ ꯊꯥꯔꯛꯀꯤꯗꯃꯛ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯤ ꯀꯔꯤꯒꯤ ꯇꯥꯇꯣꯟꯅ ꯀꯋꯥꯗꯨꯅ ꯂꯩꯒꯗꯒꯦ ꯑꯗꯨꯒ ꯇꯌꯦꯃꯒꯤ ꯏꯪꯈꯣꯜ ꯂꯣꯏꯅꯃꯛ ꯌꯣꯟꯗ꯭ꯔꯕꯁꯨ ꯌꯥꯒꯅꯤ ꯅꯅꯥꯎꯒꯤꯁꯨ ꯂꯩꯖꯔꯤ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯇꯥꯇꯣꯟ ꯑꯃꯗꯤ ꯊꯥꯔꯛꯀꯤꯗꯃꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯍꯣꯠꯅꯃꯤꯟꯅꯁꯤ ꯅꯅꯥꯎꯕꯨ ꯉꯥꯛꯄꯤꯌꯨ ꯅꯅꯥꯎꯅ ꯈꯨꯔꯨꯝꯖꯔꯤ ꯇꯌꯦꯃ ꯍꯧꯒꯠꯂꯣ ꯁꯔ ꯃꯑꯣꯡ ꯑꯃ ꯇꯧꯔꯦꯗ ꯁꯔ ꯁꯤꯗꯤ ꯃꯈꯣꯏꯒꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯇꯧꯔꯛꯄꯁꯤꯕꯨ ꯁꯔ ꯉꯝꯃꯣꯏ ꯃꯁꯤꯅꯤ ꯋꯥꯈꯜ ꯃꯣꯠ ꯑꯩꯈꯣꯏꯅ ꯆꯥꯟꯅꯗꯅ ꯑꯃꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯅꯔꯒ ꯂꯩꯕꯒꯤ ꯋꯥ ꯑꯃꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯃꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯑꯃꯅ ꯄꯥꯝꯂꯤꯕ ꯑꯃꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯀꯥꯟꯗ ꯄꯨꯝꯅꯃꯛ ꯑꯁꯦ ꯀꯌꯥꯗ ꯂꯥꯏꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯈ꯭ꯔꯕꯅꯤ ꯁꯔ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯁꯤꯗꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯇꯅꯕ ꯍꯣꯠꯅꯖꯔꯒꯦ ꯑꯗꯨꯒ ꯁꯔꯅ ꯄꯥꯝꯕꯤꯔꯤꯕ ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯑꯣꯏꯅ ꯑꯗꯨꯒ ꯀꯥꯟꯇꯒꯤꯗꯃꯛ ꯁꯔꯅ ꯄꯤꯕꯤꯔꯛꯂꯤꯕ ꯄꯩꯁꯥꯁꯤ ꯄꯩꯁꯟꯕꯤꯔꯣ ꯁꯔ ꯑꯗꯨꯒ ꯁꯔ ꯑꯩꯈꯣꯏ ꯇꯉꯥꯏꯐꯗꯕ ꯂꯩꯔꯕꯁꯨ ꯁꯔ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯦ ꯁꯔꯒꯤ ꯄꯩꯁꯥꯁꯤ ꯂꯧꯁꯤꯟꯕꯤꯔꯣ ꯁꯔ ꯑꯗꯨꯗꯤ ꯀꯥꯟꯇꯒꯤ ꯑꯩꯈꯣꯏꯅ ꯄꯤꯈ꯭ꯔꯕꯅꯤ ꯅꯠꯇꯦ ꯁꯔ ꯑꯩꯈꯣꯏꯅ ꯁꯔꯒꯤ ꯄꯩꯁꯥꯁꯤꯕꯨ ꯃꯤꯔꯥꯏꯖꯕ ꯅꯠꯆꯗꯦ ꯁꯔ ꯑꯩꯈꯣꯏ ꯂꯩꯅ ꯄꯩꯁꯥꯁꯤ ꯂꯧꯍꯧꯔꯕꯗꯤ ꯁꯔ ꯑꯩꯈꯣꯏꯅ ꯀꯥꯟꯇꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗꯕ ꯍꯥꯏꯕꯗꯨ ꯇꯥꯔꯅꯤ ꯁꯔ ꯇꯉꯥꯏꯐꯗꯕ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯦ ꯁꯔ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ
ꯑꯗꯨꯗꯤ ꯀꯥꯟꯇ ꯄꯩꯁꯥ ꯂꯧꯕꯁꯨ ꯅꯈꯣꯏꯒꯤ ꯇꯌꯥꯝꯕꯅ ꯍꯟꯇꯣꯛꯑꯕꯅꯤꯅ ꯑꯗꯨꯕꯨ ꯗꯔꯀꯥꯔ ꯂꯩꯕ ꯂꯩꯔꯕꯗꯤ ꯑꯗꯨꯒ ꯊꯥꯔꯤꯛꯀꯤꯗꯃꯛ ꯗꯔꯀꯥꯔ ꯂꯩꯕ ꯂꯩꯔꯕꯗꯤ ꯄꯩꯁꯥ ꯑꯩꯉꯣꯟꯗ ꯍꯪꯕ ꯁꯣꯏꯗꯅ ꯂꯥꯛꯎ ꯃꯗꯣ ꯅꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯟꯒꯅꯨ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨ ꯐꯒꯅꯤ ꯁꯥꯔ ꯔꯟꯖꯤꯠ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯏꯃꯨꯡ ꯑꯃ ꯉꯁꯤꯗꯒꯤꯗꯤ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯕ ꯑꯗꯨꯒ ꯃꯤꯅꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯁꯅꯨ ꯐꯔꯦ ꯑꯗꯨꯗꯤ ꯒꯥꯡꯃꯩ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯆꯔꯨꯈꯤꯒꯦ ꯐꯅꯤ ꯁꯥꯔ ꯑꯩꯈꯣꯏ ꯂꯩꯖꯍꯧꯔꯦ ꯁꯥꯔ ꯁꯥꯔ ꯑꯩꯈꯣꯏ ꯂꯩꯖꯍꯧꯔꯦꯀꯣ ꯁꯥꯔ ꯀꯥꯟꯇ ꯃꯇꯨꯡꯗ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯕ ꯌꯥꯗ꯭ꯔꯦꯀꯣ ꯁꯥꯔ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯁꯥꯔ ꯐꯔꯦ ꯆꯠꯁꯤꯂꯣ ꯒꯥꯡꯃꯩ ꯁꯥꯔ ꯑꯁ ꯃꯤꯠꯇꯒꯤ ꯏꯁꯤꯡ ꯇꯥꯕ ꯍꯥꯏꯕꯗꯨ ꯇꯥꯏꯗꯀꯣ ꯁꯥꯔ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯁꯤꯂꯣ ꯑꯁ ꯀꯅꯥꯅꯕꯨ ꯀꯞꯄꯣꯏꯗꯣꯏꯅꯣꯗ ꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯕꯨ ꯑꯁ ꯑꯁꯦꯡꯕ ꯊꯃꯣꯏꯁꯤ ꯃꯆꯦꯠ ꯀꯥꯏ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯕꯁꯦ ꯎꯕꯗꯀꯣ ꯒꯥꯡꯃꯩꯒꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯏꯆꯦꯁꯨ ꯂꯩꯇꯦ ꯏꯆꯟꯁꯨ ꯂꯩꯇꯦ ꯏꯕꯨꯡꯁꯨ ꯏꯄ꯭ꯋꯥꯁꯨ ꯀꯔꯥꯁꯨ ꯏꯕꯨꯡ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯏꯌꯥꯝꯕ ꯍꯥꯏꯌꯨꯅꯦ ꯁꯥꯔ ꯀꯔꯤꯅꯣ ꯏꯕꯨꯡ ꯍꯥꯏꯔꯁꯨ ꯏꯌꯥꯝꯕ ꯍꯥꯏꯔꯁꯨ ꯀꯔꯤꯅꯣ ꯑꯁ ꯑꯗꯨꯝ ꯑꯥꯔꯊꯗꯤ ꯑꯗꯨꯝ ꯈꯪꯕ ꯅꯠꯇ꯭ꯔꯅꯦ ꯁꯥꯔ ꯌꯥꯔꯦ ꯒꯥꯡꯃꯩ ꯀꯩꯗꯧꯕꯒꯦ ꯁꯥꯔ ꯑꯁ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ ꯁꯤꯗꯒꯤꯗꯤ ꯏꯁꯩ ꯐꯖꯕ ꯉꯥꯡꯊꯔꯨꯔꯒꯦ ꯅꯤꯈꯥꯏꯔꯨꯔꯒꯦ ꯁꯤꯗꯒꯤꯗꯤ 1 2 ꯆꯠ ꯅꯦꯠꯂꯨꯔꯕꯔꯥ ꯅꯝꯊꯤꯔꯦ ꯍꯣ ꯌꯥꯔꯦꯅꯦ ꯊꯧꯔꯣꯅꯦ ꯒꯥꯡꯃꯩ ꯐꯅꯤ ꯁꯥꯔ ꯇꯧꯔꯤꯁꯤꯡꯀꯣ ꯑꯩ ꯁꯣꯏꯗ꯭ꯔꯦ ꯑꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯅꯤ ꯌꯦꯡꯉꯨꯅꯦ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯦꯃꯤ ꯁꯤ ꯌꯦꯡꯉꯣ ꯃꯁꯥꯒꯁꯦ ꯌꯦꯡꯉꯨꯅꯦ ꯐꯤꯠ ꯑꯣꯏꯔꯗꯅ ꯄꯨꯝ ꯇꯥꯗꯅ ꯌꯦꯡꯉꯨꯅꯦ ꯅꯪꯕꯣ ꯑꯁ ꯀꯔꯤꯅꯣꯅꯦ ꯑꯩꯗꯤ kaya kaidaudine tawrisi nangna haisibo nangna tammiduga urisiga leihause chen deda as kurino he nang ai da no pimda koijage na haibda nangna su yamna support tawdrisi gaino Facebook da khangnaba no kijai khangbra Facebook da di phajai masakto adu unaro kana masakto jabau law lerameba ujikanje nei kari no phone ji yam da male ne phone so idi yam kai ne number iteba koi bu phone wari gar sanaba YouTube to changaga isai guma film guma kitang siguma yeng ba khotpai wani ai de haiteba yungo nahang inu bidu siyo ne kayang nga inu yengo mamai do koila thabidrba sorok tongna jabau lotion bidrba thoba line gi lambi dongna vibration thokdo kada thaba ka nik pudo ko as adu mai tor mamai do jabau law lerame ba adu noi kari no face app kari app beauty plus kari plus as yam lei ba le da bise sahi kontra ga mari manga ni phuga surokodo photo track na kapaga tax tarani pantram pani to ola male maduna di moi gi photo profile du baja photo hapchale som da di live da di loira pura color yaudre pura black white de tawris nang adu khangro adana nabu ko ida koi banu bide daira aseng bada su phajaba aduga live oina su phajaba hek yeng bada masum tabido aduni adu mo koyon hare krai no nang nai sin bi asidi yaro ne asidi sahi ko relation mo male da yeng bada biri thamdana ne koi no hai dubo nate da sum hai bani nang hai du kariba maming di mani ma sa ko wi me ai moi asida hotel bora cha changi ba ada nukti gi sum ai bora sa changu da kiro sum yenge kari hapa khoge sadi abiredro singju su leiye kaya phajai wang sanga to law ne wahai wata ga thomoi ga ji summa ga pu wa ni araso nang na hairi duga hoi nungsiba haibase mai thong da khag yenga ga yabdi natiko
하이버디 타모이게 ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯗꯅ ꯑꯃ ꯊꯃꯣꯏꯗꯅ ꯑꯃ ꯄꯨꯛꯅꯤꯡꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯈꯔꯁꯨ ꯂꯩ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯅꯪꯅ ꯄꯥꯝꯖꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯔꯤ ꯇꯧ ꯍꯥꯏꯒꯦ ꯕꯣꯔꯥ ꯌꯣꯟꯕ ꯍꯣꯇꯦꯜ ꯑꯃꯗ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡꯗ ꯂꯩꯕ ꯅꯨꯄꯤꯗꯨꯗꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯅ ꯅꯨꯡꯁꯤꯖꯕꯗꯣ ꯑꯗꯨꯒꯤꯗꯤ ꯕꯦꯁ ꯑꯗꯣ ꯑꯩ ꯍꯥꯏꯒꯦꯀꯣ ꯐꯖꯅ ꯎꯅꯅꯕ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯅꯈꯣꯏꯅꯤꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯗꯦꯠ ꯑꯃꯗꯤ ꯁꯤꯟꯅꯕꯅ ꯐꯠꯇ꯭ꯔꯣ ꯍꯥꯏꯗꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗꯣ ꯃꯄꯥꯟꯗ ꯊꯣꯛꯅꯔꯒ ꯑꯗꯨꯒ ꯑꯗꯥꯒ ꯁꯦꯒꯝ ꯍꯥꯏꯒꯅ ꯍꯥꯏꯅꯔꯒꯗꯤ ꯐꯩꯗꯅ ꯑꯁ ꯌꯥꯔꯦ ꯊꯦꯝꯕꯤ ꯑꯗꯨꯒꯤꯕ ꯅꯪ ꯄꯨꯔꯛꯄꯩ ꯋꯥꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯏꯊꯟꯗ ꯍꯥꯏ ꯌꯥꯏ ꯀꯩꯅꯣ ꯍꯥꯏ ꯉꯝꯗꯗꯅ ꯇꯧꯕꯩ ꯋꯥꯅꯤ ꯁꯦ ꯆꯤꯊꯤ ꯑꯃ ꯉꯔꯥꯡꯗꯩ ꯏꯕꯅꯤ ꯁꯦ ꯆꯤꯊꯤꯁꯤꯡꯒ ꯄꯤꯅꯕ ꯇꯧꯁꯤ ꯆꯠꯂꯣ ꯍꯩ ꯀꯔꯥꯏ ꯆꯤꯊꯤ ꯀꯥꯏꯅ ꯍꯧꯖꯤꯛꯄꯨ ꯆꯤꯊꯤ ꯏꯕ ꯀꯅꯥ ꯆꯠꯅꯔꯤꯒꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯂꯣꯏꯔꯦ ꯍꯣꯔꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯁꯨꯝ ꯈꯔ ꯁꯨꯝ ꯁꯥꯔꯛꯈ꯭ꯔꯒ ꯑꯗꯩꯗꯤ ꯗꯛ ꯗꯛ ꯑꯗꯨꯝ ꯋꯥꯔꯤꯗꯣ ꯐꯣꯡꯗꯣꯛꯅꯔꯗꯧꯗꯨꯕꯨ ꯅꯣꯏ ꯍꯧꯖꯤꯛ ꯆꯤꯊꯤ ꯀꯥꯏꯅ ꯀꯔꯥꯏꯗꯒꯤ ꯄꯨꯔꯥ ꯑꯣꯜ ꯁ꯭ꯇꯣꯛꯀꯤ ꯇꯥꯏꯞꯇ ꯏꯁ 1991ꯒꯤ ꯃꯤꯅꯤꯅꯦ ꯑꯁ ꯌꯥꯔꯦꯁꯦ ꯊꯣꯛꯂꯛꯑꯦ ꯑꯝꯇ ꯍꯥꯏꯁꯦ ꯅꯪ ꯑꯝꯇ ꯍꯥꯏꯌꯣꯕꯁꯦ ꯁꯤ ꯊꯣꯛꯂꯛꯑꯦ ꯀꯩꯅꯣꯅꯤ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯀꯔꯤ ꯍꯥꯏꯒꯦ ꯑꯩ ꯍꯣꯇꯦꯜꯒꯤ ꯄꯣꯠ ꯂꯧꯕ ꯂꯥꯛꯄꯅꯤ ꯀꯔꯤ ꯇꯧꯔꯒꯦꯕ ꯀꯩꯅꯣꯅꯤꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯔꯥꯁꯣꯁꯦ ꯁꯤ ꯍꯣꯇꯦꯜꯗ ꯌꯥꯝ ꯇꯣꯏꯅ ꯁꯨꯝ ꯆꯥꯕ ꯊꯛꯄ ꯕꯣꯔꯥ ꯀꯩꯀꯩ ꯁꯨꯝ ꯂꯥꯛꯑꯦꯅ ꯑꯗ ꯁꯣꯝ ꯃꯐꯝꯁꯤꯗ ꯂꯩ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯅ ꯁꯣꯝ ꯌꯥꯝ ꯈꯣꯏꯗꯥꯖꯔꯨꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯉꯣꯟꯗ ꯑꯃ ꯊꯃꯣꯏ ꯑꯃꯈꯛꯇꯤ ꯁꯣꯟꯖꯕ ꯑꯃꯈꯛ ꯂꯩꯕ ꯅꯨꯄꯤꯗ ꯅꯝꯕꯔ ꯄꯤꯌꯨ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯃꯥꯗꯤ ꯍꯥꯏꯕ ꯉꯝꯖꯗꯕ ꯑꯗ ꯑꯩ ꯃꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕꯅꯤ ꯑꯩ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯖꯒꯦ ꯃꯤ ꯃꯥꯏꯁꯦꯜ ꯑꯩ ꯊꯦꯝꯕꯤ ꯊꯦꯝꯕꯤ ꯍꯥꯏꯕꯁꯦ ꯅꯨꯄꯤꯗꯁꯨ ꯑꯗꯨꯝ ꯀꯧꯏꯀꯣ ꯑꯗꯨꯕꯨ ꯊꯦꯝꯕ ꯊꯃꯣꯏꯕꯨ ꯐꯥꯊꯕ ꯉꯝꯕ ꯑꯗꯨꯒ ꯊꯦꯝꯕ ꯍꯩꯕꯒꯤꯗꯃꯛ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯅꯕꯒ ꯂꯣꯏꯅꯅ ꯊꯦꯝꯕꯤ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯊꯦꯝꯕꯤ ꯑꯗꯨꯝ ꯑꯣꯏꯖꯔꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯏꯅꯦꯅꯅꯦ ꯕꯣꯔꯥꯒꯤ ꯀꯔꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯧꯔꯛꯑꯣꯅ ꯍꯥꯏꯕꯅꯤ ꯈꯤꯇꯪ ꯑꯩ ꯀꯣꯟꯅ ꯁꯥꯟꯅꯁꯦꯕ ꯑꯃꯇ ꯉꯥꯏꯕꯤꯈꯣ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯖꯔꯤꯁꯤꯕꯨ ꯀꯔꯤꯝꯇ ꯈꯪꯕꯤꯗꯕꯒꯤ ꯃꯑꯣꯡꯗ ꯅꯨꯡꯇꯤꯒꯤꯁꯨ ꯅꯈꯣꯏ ꯍꯣꯇꯦꯜꯁꯤꯗ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯏꯅꯦ ꯑꯗꯨ ꯍꯥꯏꯗꯨꯕꯨ ꯃꯥꯅꯦ ꯑꯩꯗꯤ ꯁꯤꯗꯒꯤ ꯅꯠꯇꯦꯌꯦ ꯑꯩ ꯁꯤꯗꯒꯤ ꯆꯠꯂꯒ ꯊꯪꯅꯕ ꯈꯨꯟ ꯑꯁꯤꯗꯒꯤꯅꯤ ꯏꯅꯦꯒꯤ ꯍꯣꯇꯦꯜ ꯐꯝꯕ ꯈꯣꯠꯄꯁꯤꯗ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯅꯅꯕꯅ ꯂꯥꯛꯄꯅꯤ ꯑꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯁꯦ ꯑꯗꯣꯝꯅ ꯅꯝꯕꯔꯗꯤ ꯄꯤꯔꯛꯑꯔꯣꯏ ꯈꯪꯉꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯅꯤ ꯁꯦ ꯔꯥꯁꯣꯒꯤ ꯅꯝꯕꯔꯅꯤ ꯁꯤ ꯆꯦꯁꯤꯗ ꯏꯖꯔꯕꯅꯤ ꯁꯦ ꯊꯕꯛꯁꯨ ꯆꯤꯜꯂꯦ ꯍꯥꯏꯕꯅꯤ나 ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏꯗ ꯁꯨꯝ ꯐꯣꯟꯗ ꯑꯗꯨꯒ ꯑꯃꯨꯛꯇꯪꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯦ ꯅꯨꯄꯤꯃꯨꯛ ꯀꯣꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯃꯥ ꯈꯔꯗꯤ ꯍꯣꯠꯅꯔꯨꯏꯀꯣ ꯐꯦꯁꯕꯨꯛꯇ ꯈꯔ ꯑꯃꯨꯛ ꯍꯣꯠꯅꯔꯨꯏ ꯑꯗꯨ ꯍꯦꯛ ꯀꯕꯛ ꯈꯪꯉꯨꯔꯒ ꯃꯥꯅ ꯈꯜꯂꯤꯗꯨꯒ ꯍꯦꯛꯇ ꯑꯣꯏꯔꯝꯗꯕ ꯃꯥꯅ ꯈꯜꯂꯤꯁꯤꯒ ꯍꯦꯛꯇ ꯑꯣꯏꯔꯝꯗꯕ ꯑꯗꯒꯤ ꯅꯍꯥꯟꯁꯨ ꯀꯣꯂꯦꯖ ꯀꯥꯔꯛꯄꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯅꯨꯡꯁꯤꯅ ꯍꯥꯏꯔꯨꯕꯗꯨꯁꯨ ꯑꯉꯥꯡꯗꯨꯅ ꯆꯍꯤ ꯃꯇꯥꯡꯗꯨꯒꯅ ꯌꯥꯝ ꯊꯤꯅ ꯍꯦꯛꯇ ꯉꯥꯡꯕꯤꯔꯛꯄ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯗ ꯍꯧꯗꯣꯛꯏ ꯑꯁ ꯃꯁꯛ ꯐꯖꯩ ꯐꯖꯗꯦ ꯑꯗꯨꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯗꯤ ꯃꯥꯗꯤ ꯌꯥꯝ ꯆꯝꯖꯕ ꯃꯤ ꯑꯃꯈꯛ ꯅꯤꯁꯥ ꯄꯨꯁꯥ ꯄꯨꯔꯥ ꯖꯤꯔꯣ ꯑꯩꯈꯣꯏꯗꯤ ꯈꯔ ꯖꯤꯛꯖꯥꯛꯅꯤꯀꯣ ꯑꯗꯨꯒ ꯃꯥꯗꯤ ꯑꯗꯨꯒꯨꯝꯕ ꯑꯁ ꯀꯔꯤꯝꯇ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨꯒ ꯄꯩꯁꯥ ꯅꯨꯡꯁꯥꯗꯤ ꯌꯥꯝꯅꯕꯨꯗꯤ ꯄꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯂꯩꯖꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯍꯥꯏꯇꯥꯔꯦ ꯃꯨꯟꯅꯁꯨ ꯅꯩꯅꯕꯤꯌꯨ ꯃꯥꯏ ꯃꯔꯝꯗ ꯊꯤꯕꯤꯌꯨ ꯑꯗꯨꯒ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯃꯇ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯆꯦꯜꯂꯨꯕ ꯑꯗꯒꯤ ꯅꯨꯄꯤ ꯀꯥꯏꯅꯈꯤꯕ ꯑꯗꯨ ꯑꯗꯥ ꯀꯔꯤꯝꯇ ꯂꯩꯇꯦ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯑꯩꯁꯦ ꯋꯥꯁꯦ ꯌꯥꯝꯅ ꯁꯥꯡꯅ ꯉꯥꯡꯖꯈ꯭ꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯖꯔꯕ ꯀꯥꯟꯗ ꯁꯣꯝꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯔꯥꯁꯣꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯅꯅꯕꯅ ꯅꯅꯥꯏ ꯊꯦꯝꯕꯤꯅ ꯁꯨꯝ ꯍꯥꯏꯖꯕꯅꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯤꯅꯨꯡꯁꯤ ꯑꯃꯇꯪ ꯐꯥꯎꯕꯤꯗꯨꯅ ꯍꯣꯔꯦꯟ ꯅꯝꯕꯔꯗꯨ ꯁꯤꯗꯩꯗ ꯑꯝꯇꯪ ꯍꯥꯏ ꯍꯥꯏꯔꯒ ꯇꯤꯡ ꯑꯝꯇꯪ ꯊꯥꯖꯟꯕꯤꯔꯛꯑꯒꯗꯤ ꯀꯔꯤꯅꯣ ꯃꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯖꯗ꯭ꯔꯤꯕ ꯏꯃꯥꯟꯅꯕꯁꯦ ꯃꯥꯒꯤ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯌꯥꯎꯅ ꯇꯧꯔꯒ ꯅꯨꯡꯁꯤ ꯋꯥꯏꯊꯣꯛꯅꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯖꯔꯤꯕ ꯐꯔꯦ ꯑꯩ ꯅꯝꯕꯔꯁꯤ ꯂꯧꯖꯔꯦ ꯑꯗꯨꯗꯤ ꯑꯩ ꯄꯣꯠ ꯆꯩ ꯂꯧꯕ ꯑꯝꯇ ꯆꯠꯆꯔꯨꯈꯤꯒꯦ ꯍꯣꯏ ꯌꯥꯅꯤ ꯑꯁ ꯆꯠꯈ꯭ꯔꯤꯅꯦ ꯊꯦꯝꯃꯤ ꯑꯁꯤꯕꯨ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯃꯦꯁꯦꯖ ꯃꯤꯁ ꯀꯣꯜ ꯄꯤꯔꯛꯀꯗ꯭ꯔꯅꯦ ꯍꯩ ꯑꯩꯅ ꯈꯪꯕ ꯑꯃ ꯂꯩ ꯆꯦ ꯂꯧꯈ꯭ꯔꯤꯁꯤ ꯎꯗ꯭ꯔꯣ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯂꯧꯔꯔꯣꯏꯗꯧꯅꯤ ꯂꯧꯈ꯭ꯔꯤꯁꯦ ꯑꯥꯔꯊ ꯑꯃ ꯂꯩꯔꯝꯅꯤ ꯁꯣꯏꯗꯅ ꯀꯩꯅꯣꯝꯗꯤ ꯍꯥꯏꯔꯛꯀꯅꯤ ꯈꯔꯗꯤ ꯆꯪꯕ ꯇꯥꯔꯦꯗꯅ
사ꯒꯠꯄ ꯍꯥꯏꯕꯁꯤ ꯍꯦꯛꯇ ꯌꯨꯝꯐꯝ ꯑꯗꯨꯒ ꯃꯗꯨꯒꯤ ꯄꯤꯂꯔ ꯃꯌꯥꯝ ꯃꯗꯨꯒꯤ ꯌꯣꯠ ꯇꯔꯥ ꯂꯩꯉꯣꯏ ꯅꯨꯡ ꯃꯇꯝ ꯈꯔꯗꯤ ꯆꯪꯉꯤꯗꯅ ꯁꯥꯒꯠꯂꯒ ꯃꯈꯣꯡꯗꯨ ꯐꯥꯎꯟꯗꯦꯁꯟꯗꯨ ꯐꯖꯅ ꯍꯧꯔꯒ ꯇꯞꯅ ꯏꯟꯈꯠꯂꯒ ꯐꯖꯕ ꯌꯨꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯁꯨ ꯑꯆꯧꯕ ꯌꯨꯝꯖꯥꯎ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤꯅꯦ ꯏꯕꯣ ꯃꯗꯨꯅ ꯅꯤꯡꯒ ꯍꯥꯏꯔꯛꯑꯗꯤ ꯑꯣꯟꯊꯔꯛꯑꯗꯤ ꯃꯈꯣꯡꯗꯣ ꯅꯥꯇꯩ ꯆꯥꯗ꯭ꯔꯗꯤ ꯇꯦꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯁꯤꯐꯥꯎ ꯌꯥꯎꯗꯧꯔꯤꯕꯅꯤꯅꯦ ꯌꯦꯡꯉꯨꯁꯦ ꯇꯠꯇ ꯌꯦꯡꯉꯩ ꯑꯁ ꯇꯨꯡ ꯑꯣꯟꯊꯣꯛꯑ ꯌꯦꯡꯉꯩ ꯇꯧꯔꯤ ꯌꯦꯡꯉꯨꯅꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯦꯀꯣ ꯅꯪꯒꯤꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯦ ꯌꯥꯔꯦ ꯀꯩꯝ ꯈꯜꯂꯣꯅꯨ ꯏꯃꯥ ꯏꯄꯦꯝꯃ ꯁꯛ ꯑꯗꯨꯝ ꯃꯌꯥꯏ ꯑꯣꯏꯔꯝꯅꯤ ꯑꯗꯨꯒ ꯆꯨꯡ ꯐꯤꯔꯥꯟ ꯑꯗꯨꯝ ꯆꯥꯏ ꯌꯥꯔꯦ ꯅꯪꯅ ꯈꯜꯂꯤꯁꯦ ꯆꯞ ꯆꯥꯔꯦ ꯍꯟꯗꯛꯀꯤꯗꯤꯀꯣ ꯃꯁꯤ ꯍꯦꯛ ꯌꯥꯕꯒꯅꯦ ꯃꯥꯅ ꯅꯨꯡꯁꯤꯗꯣ ꯍꯦꯛ ꯌꯥꯕꯒ ꯅꯪ ꯐꯠ ꯆꯦꯜꯍꯧꯒꯗꯕ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯅꯊꯃꯣꯏꯗꯨ ꯀꯥꯏꯔꯦꯒ ꯑꯗꯨ ꯇꯧꯔꯦꯒ ꯑꯗꯥ ꯇꯧꯔꯦꯒꯅ ꯇꯧꯔꯒꯅꯤꯀꯣ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯈꯪꯗꯦ ꯍꯥꯏꯁꯤꯅꯤ ꯑꯁꯦ ꯍꯟꯗꯛꯃꯨꯛ ꯃꯥꯅꯒꯅꯦ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯇꯩ ꯑꯃꯨꯛ ꯍꯥꯏꯔꯨꯅꯨ ꯆꯦꯜꯂꯁꯤ ꯍꯥꯏꯔꯗꯧꯅꯤꯀꯣ ꯅꯪ ꯑꯁ ꯌꯥꯔꯛꯇ꯭ꯔꯗꯤ ꯀꯩꯅꯣꯅ ꯍꯥꯏꯁꯤꯕꯣ ꯅꯨꯄꯤꯗꯨꯕꯨ ꯆꯦꯜꯂꯁꯤ ꯄꯪꯍꯥꯏꯗ ꯍꯥꯏ ꯌꯥꯕ꯭ꯔꯥ ꯆꯦꯜꯂꯁꯤ ꯅꯨꯄꯤꯅ ꯍꯣꯏ ꯆꯦꯜꯂꯁꯤ ꯍꯣꯏ ꯀꯔꯝꯕ ꯅꯨꯄꯤꯅ ꯍꯥꯏꯔꯛꯀꯗꯣꯏꯅꯣꯅꯦ ꯃꯊꯣꯡ ꯆꯥꯗꯕ ꯅꯪꯅꯦ ꯑꯁ ꯆꯦꯜꯂꯁꯤ ꯌꯥꯔꯗꯤ ꯌꯥꯝ ꯆꯦꯟꯅꯤꯡꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯣꯏꯇꯥꯕꯅꯤꯅꯦ ꯑꯁ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯃꯤ ꯅꯪꯁꯨ ꯌꯥꯏ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯗꯤ ꯅꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯊꯨꯡꯅꯔꯅꯤ ꯅꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯀꯔꯤ ꯋꯥꯁꯛꯅꯁꯤꯒꯦ ꯁꯣꯏꯗꯅ ꯊꯨꯡꯅꯔꯅꯤ ꯑꯁ ꯑꯗꯨ ꯃꯥꯅ ꯍꯣꯔꯦꯟ ꯇꯧꯔꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯐꯔꯛ ꯇꯥꯏꯀꯣ ꯑꯃꯨꯛ ꯍꯣꯇꯦꯜꯁꯤꯗ ꯑꯃꯨꯛ ꯂꯦꯞꯇꯅ ꯑꯩ ꯀꯔꯤꯅꯣꯕ ꯑꯩ ꯇꯧꯗꯣꯏꯁꯤꯕꯣ ꯑꯁ ꯅꯪꯁꯨ ꯀꯌꯥ ꯀꯩꯗꯧꯗꯦꯍꯦ ꯌꯥꯔꯦ ꯑꯩꯅ ꯁꯤꯟꯒꯦ ꯃꯦꯁꯦꯖꯇꯨꯗ ꯊꯥꯔꯛꯁꯅꯨ ꯅꯪꯒꯤ ꯐꯣꯟꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯅꯪ ꯁꯥꯔꯒ ꯃꯦꯁꯦꯖꯇꯣ ꯑꯩ ꯍꯟꯒꯦ ꯑꯗꯨꯒꯅꯦ ꯅꯈꯣꯏ ꯑꯅꯤ ꯊꯨꯡꯅꯍꯟꯒꯦ ꯑꯗꯨ ꯉꯝꯗ꯭ꯔꯗꯤ ꯑꯩꯒꯤ ꯃꯤꯡ ꯊꯦꯝꯕꯤ ꯅꯠꯇ꯭ꯔꯦꯗꯅ ꯊꯦꯝꯕꯤꯁꯦ ꯍꯦꯛ ꯑꯩꯁꯦ ꯃꯤꯡ ꯑꯣꯟꯒꯦꯁꯦ ꯑꯩꯁꯦ ꯊꯦꯝꯕꯨꯡꯅ ꯍꯦꯛ ꯀꯧꯒꯦꯁꯦ ꯃꯗꯨꯕꯨ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯃꯤꯡ ꯊꯦꯝꯕꯨꯡꯅ ꯀꯧꯒꯦ ꯀꯃꯣꯟ ꯀꯥꯈꯠꯂꯣ ꯒꯥꯔꯤꯗ ꯆꯠꯁꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯁꯤ ꯂꯥꯛꯑꯣ ꯀꯃꯣꯟ ꯍꯣꯏ ꯆꯠꯂꯣ ꯃꯅꯤ ꯃꯆꯥ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯑꯁꯨꯝꯅ ꯑꯩꯅ ꯍꯥꯏꯖꯔꯨꯕꯗ ꯅꯪꯅ ꯑꯩꯒ ꯎꯅꯕ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯊꯥꯖꯔꯨꯗꯕꯅꯤ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯑꯗꯣ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯉꯁꯤꯒ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯔꯦ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯎꯅꯕꯒꯤꯗꯃꯛ ꯌꯥꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ ꯑꯩꯅ ꯑꯍꯥꯟꯕ ꯅꯪꯕꯨ ꯎꯖꯈꯤꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯩ ꯐꯥꯊꯕ ꯉꯝꯈꯤꯗꯦ ꯑꯩꯒꯤ ꯃꯥꯡꯗ ꯐꯖꯕ ꯅꯨꯄꯤ ꯀꯌꯥ ꯑꯗꯨꯒ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯑꯩꯒꯤ ꯃꯈꯥ ꯊꯥꯕ ꯀꯌꯥ ꯑꯩ ꯎꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯐꯥꯎꯈꯤꯕ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯁꯦ ꯑꯩ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯀꯔꯥꯝ ꯆꯥꯎꯕ ꯑꯗꯨꯒ ꯀꯜꯂꯛꯄ ꯑꯣꯏꯖꯕ ꯊꯤꯕ ꯑꯁꯨꯝꯅ ꯈꯟꯕꯤꯒꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯃꯗꯨꯗꯤ ꯃꯍꯧꯁꯥꯅꯤ ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯅꯨꯄꯥ ꯀꯌꯥꯅ ꯉꯥꯎꯖꯕ ꯍꯥꯏꯅꯔꯤꯕꯗꯨꯗꯤ ꯅꯨꯄꯤꯗꯤ ꯅꯨꯄꯥꯒꯤ ꯃꯤꯠꯌꯦꯡꯐꯝꯅꯤ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯅꯥꯅ ꯌꯦꯡꯂꯤꯕ ꯀꯅꯥꯅ ꯈꯜꯂꯤꯕ ꯑꯩꯅ ꯀꯔꯤꯃꯇ ꯈꯪꯖꯕ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯀꯔꯤꯁꯨ ꯅꯠꯇꯕꯤ ꯃꯤꯃꯥꯟꯅꯖꯗ꯭ꯔꯕꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯕꯗꯨꯒꯤꯗꯃꯛ ꯀꯔꯤꯅꯣ ꯃꯤꯅ ꯀꯅꯥꯅ ꯃꯤꯃꯥꯟꯅꯗ꯭ꯔꯦꯅ ꯍꯥꯏꯅꯣ ꯑꯁꯨꯛ ꯆꯤꯡ ꯂꯦꯝꯈ꯭ꯔꯕ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯔꯕꯤ ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯕꯨꯁꯨ ꯐꯥꯊꯔꯤꯕꯤ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯅꯤꯡꯕ ꯀꯌꯥꯅ ꯍꯥꯏꯖꯁꯅꯨ ꯉꯥꯡꯅꯤꯡꯕ ꯀꯌꯥꯅ ꯉꯥꯡꯖꯁꯅꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯅꯪꯒꯤꯗꯃꯛꯇꯅꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯣꯏꯕꯤꯌꯨ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯩꯒꯤ ꯑꯇꯣꯞꯄ ꯂꯩꯖꯗꯦ ꯑꯩꯅ ꯅꯪꯒꯤ ꯊꯃꯣꯏ ꯄꯦꯜꯍꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯅꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯁꯦꯡꯂꯕ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯅꯉꯣꯟꯗ ꯄꯤꯕ ꯉꯝꯃꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯉꯣꯟꯗ ꯀꯠꯊꯣꯛꯆꯔꯤ ꯍꯤꯡꯕꯗ ꯆꯪꯕ ꯑꯗꯨꯒ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯀꯥ ꯍꯦꯟꯕ ꯃꯆꯥ ꯃꯁꯨ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪꯒ ꯑꯩꯒ ꯍꯤꯡꯕꯗꯗꯤ
adum wata padana adum hingan suba noma kanba duga honaba kanba khoi mungidi masi chanabini ima amadi babungna mi kaya thadokna ekhoi gi lejari ba lo inkhol kaya da otik chaba mahi maro asiuma kaya se masi gi dam hona duna leribini aisu ima amadi babungi mateng pangchendana ekhoi gi leriba lo inkhol mana masing ekhoi gi leriba pharmacy gi dama mijeng changduna ahenba mi kaya thadaduna madudagi lakpa income duna khoi mungye yam laini hing aina haijari basa agi napan nati mase asing mane haidaba yadaba nanga iga thungna bataraga di aigi income karino aiko ini karam na hingani khanadaba yadaba ni adu natadana aina na kok pusale na khalo luhonge na khalo adagi di chaningai thaninga leitamnina thongana du da pan dukan ma hangtoga maungna hamana pan dukan phamaga achat ong mayamna yom sinduna leiraga aini yum adu da nangna talapa paisa kharaduna numidangi sak thongnaba ayuki sak thongnaba ngaibadudi aidi pamthi aduna aini hingliba aigi punsi aduga aigi imungi ai aina karamna kari honari habado thamoi sengna nafamda tamjabani masi aigi napal nati nangna mi thadoga yengan ge sengalo aduga nang la ga yengbasu aidi karimta sauroi araso nangi thamoi sengba aduga nangi na chenagi thorlibo hai puna mangna aigi thamoi bu irai laina joy tawkrabani nang bo hanba khoi nege hotel de bora chaba lakpada tawbada kobi bora do nangoda thak hapada nangna tap pairaga ingonda munni yengbadana khutta kobi bora na poi sibo kaino mairo maitalo kaino sibo nangna tawkibada aidi ningsingbuda namita nokpada nangbo amana uraroidra khale aduga mu mathangi numita mu pungpham adumaktada tan bora chaba munglai ai numito yamna nungaiki aduga nupi oibanina aidi kanada tamoni kanada haironi aina khale aigi damakta ishorna thabirakpa oira male khara leragadi toina sumlai toina sum lakpadudagi nongmadi lakidaba numito aina yamna nungaikidi kaidorojano ngasidi laktre haiduna maduda khwaidagi wajakiba nupido ai oiramgani na khale ashengbro nangi wari singsi tarubada oh adudi nangsu aibu nungsibiram bazanine nungsiki ahanba uba maktada adubu nupi oibenina kari haironi karamna phongdolugani amukta ngaibiko somna mafamsida bora chaba lakbodo ai somda yamna ngaujare somba yamna pami aina karamna nupa amagi mafamda nupi amana waisiba haibe yabagi waisimak hairamba taragadi aibu kari haina haikin lamket amaibi oktabi masa kaktagi khanjabi aduga au uba pangon mini haidana aibu soidana haina biroidra yarese adu aina haikibadu yadoiro karino aikoida chatpagi haibado adudi yamna thumandro matam kitanga legise inegi mateng khajikta pangkige yaroida karaidegino inegi mateng su dum pangsige dorge yamna kana lapa sunate tangai phadrabde isu yoksalaga tanga hoba utiga hoba tang lore uti lore lao maya lao chachi lao mayam tan loijare uti lore pakora loire aisu agam sadu aisu adum oibi ai kaino hoy adubudi adu inese kamai tawbano inegi manakta ler mission karino agi wadine nangi punsida thokiba thodo aduga nangsu hoji pawdi lesarai ni dana aigi di thamoseng haijari dun aina kanagumbi amagi mafamda nungsinaba haibado ai thamoi chena lekiba amta leiti yes ai facebook da changaga
nupi khara da ai propose tawri hairui adubu uro kan da Facebook da na ama oiramba aduga direct or kan da ama oiramba kya ai matang khoi imana ba thembi yo as ma loi khangni ai di kanam ta karim ta minama leijade ado nangi punchi da thokiba nangni hek nungai ta nangi punchi da thokiba sing do thamoi sengna tamo ingon ai ne miko basida nangi na phamda ai loina ngakpi ba ngamgani aduga aina phamjaba mu khaglei nangna ingon yari bakhai minam da aseng basing do loina hai kariguma thabak ama soirabasu aduga thabak ama kari haitare ai khangdana bani haidana losen bagumba asida de ai punchi da tobigano maramdi ai di minam yati aduga aisu nangonda kariguma minam amatta leisar aduna aina su khale ai gi punchi da ai minam nganglo aduga aina nangonda haribase nangi hauki ba punchi da nangna thingnar ki ba awaba aduga kaina ki ba lersu even aingonda saying haibiu ai ngasi di miko basida pono madong ngak na bagi damak talay raman rasa ai adugo makari matalayti ai gumlabi matik sadrabi nupi amabu kanana nahangna hairak libase ai di ngak liban ai bu kari yang duna ai gi kari gun lay duna ai adugo matalayti ai bu thajo mani masa ai yam nungai nangi pusi da so adugo mata thoktre na haiba leirabni na ngasidi aina nangi khudang paidana se ai gi pukning gi lekol da ai gi yumnak sagai da nang bu pu batare ngasidi chalase nang ai tagi oiba adugum laba punsi adu da salase lakle Inspector Hanana thagacharing asigi Inspector Tayai chahumga humbudra humdoi shoba tangkak tabiribasing ngasigi tangkak si tabiraga dongi thamoide kari phawi bage dongna pipirakpa feedback amadi comment khara pathok chabagi tanjadu lawjagi ngasigi sandok sakiba thoromasida Inspector Tayai gi mamangi kantagi punsi wari amadi makha tarakpada anauba case amaga loinana miyamna khudol tamjari miyamna pipirakpa feedback amadi comment pathokna bagi tanja lawjadringaida ngasigi birthday tariba singda yaifa mangol piminasi Lem Yanglem, son of Yanglem, Vidya Chandra and Mala, Moira. Many happy returns of the day. Loinana ngasigi anisubada Eureka. Many happy returns of the day. May see Eureka ki family ne iraga tharakpani may ekchakona text toroge ibiraktabana haitare. I quit. Pabada soibi yawi masing apigani. Soren Sangbam Eureka Apokpa Jitin. So many happy returns of the day. Adomadong ipong numit lakuda namna nungai ay favorishano. Soren Sangbam Ombi Premila Devi Lamdi Viraktre Devo Thagachari. Many happy returns of the day. Adomadong ipong sila nungai ay favanada yaktaba punsinung samborishano. May ising nung sit kudong tiba po namagti ngaktok piduna isona do mamatam po namagta ngaksendo na po bibo iduna tolo tarpa singi mateng pang mga mbawa isono hay duna hana na isori mafam da nizari nasigi tentang na miyaw na pipirak ko feedback amati commentsing paano na bagitan sa dalog sige Rani Bilalay Sangtem happy birthday natapiri iring bam binantay happy birthday to all tapiri Asni Kumar tagachari Pretty Saga Ligla happy birthday to all haibire sanazaw maibam sarwari di amna nungsi taba supinje dubo mayam gi pena na mohona bada amuk narakniko sanazaw sumani hakchang da imarik ama cheli ba makhaidi hinga dawri bani imarik tuna chelektra matam da wa batara kadon adobo honari nangnaba sigi sulila chacharure halapga mayam gi Togol Togjari Haying Sudum Lay Chamani Same Lila Haying Somani Si Somani So Thagachari Nasigi
कांतगी नुपी साबी अमगी पुंसी नुपी साबी नते नुपी मानबी हाय तारे नुपी मानबी अमगी पुंसी द क्या मोवाबगी करी तोबगी हायबदो ngasi tangka थागचरी MD Said Khan थागचरी my mom inauton sarwana थागचरी तापरे Rahul Srimayum थागचरी Sanano Hidrom Topomaton Ranjita Kesham Wari Siam Nungaize Sir Nomo Nomogi Fazabe Heli Angakpani Sargi Wakalona Tapiri Ranjita Kesham Wari na Fazabanati Adongi Tamoina Yabi Bagini Adomna Chumno Uba Chumna Taba Chumna Kanba Fazana Ubaduna Adongi Tamoina Sengbagi Seng no Urivan Kanagumadi Awat Pale Haina Harambayai Yaning the Bakea Tolombayai Adobu Karisu Kaibalati Pomnoma Kalpanani Sagajavan Wakaligi Torokpangatan Adobu Wakaligi Toropuravasu Punchi Hingliba Punchi the Uribakagadi Chanabakanagum so in a Yobirongan Makoy Punchi the Shetokuna Equinamiam the Kanganba Asuguma Punchi Mariela Madalabakea Sule Habido Madugi of Madukatan Sanjay Todam Takazari Sir and say Wari Yamna Nungsi Machin Manaugi Wari se Mitagi Taki Bakangoti. Yes, I shall make some Mitagi Pitai. Takazari Ila the Sakpi say do now Yamna Rawi Sir Ujabada City say Tararoi my luck tracer. Takazari my luck the Inagari Torok, but the Mayim Talaude, Domadongi like I sing Ayamba Mayim Talaude Haitare. Anyway, Rani Bila Kumate Takachari Rani Bila Kumujam. Happy birthday to all. Kumujam Haiva. Tampa Takachari Inspector Taya Wakalon Pazina Tapirapa Takachari Got Furniture Takachari Nungaira Kandaloisin Cray Nirmala Sogolsin Taya Gasigi Tanka Gamna Nungaize Sarvana Takachari Dolly Dazems Kariwari episode Kariwari episode se tabda Kariwari haise kariheno country Kantagiwari Punsi Habormale. Thank you so much. Komdram Newton. Wish you a many happy returns of the day. May God bless you with health, wealth and prosperity in your life. Yes. Yai pamangol pivi bani tabal ema buzam. Tayay gumamiyo yung aktor ba di kaya nungay niya topic. Chumbani, tayay di ishorgi masani. Bigyara ni Sagol Jem Sakasari Sar nga sigwari yung nungay say. Kapada loiri. Pumpen pele na tapiri. Sakasari bigyara ni Sagol Jem. Kapadi yung nakapki. Mitigi pi taki. Taba hiba, loksin mangamba. Asing ba punsigi mathel ba kangwang amimiri mitigi so na pi tani kali. Some na taba may am chatting tauriba may am punamana puning haksang yauna tabi dragadi adongi mitagi pi irik ama phoba chintaro tamangam de miyo bagi punsi se manade aman adubu ekoi gi horokpom amadi punsi gi khongchate ama loina mane nawagi sham sarngasagi episode kapanatana tu khaw phoba chungi tasengna Sargi Minungsi Tapire so Tagachari Hanana Jat Bijat Kaidana Miyamba Chapmana Nungsi Base Tagachari Nawakasham Ngam Dabiwani Sorgi Mapam the Nijarivan Pina Biboshanu Haidana Madumak Wiboshanu Haidani Sorgi Mapam Awataba Matamda Ningsing Lapumatam the Kitamating Pang Ngam Labadi Cam Nungai Nakali The Waba Kia could wakalak the Banate, Wakale, Awabata Kia could mating Pang Bio, Harak, Pang Mungam the Matamda, Shaitan the Nungait of a fall. Migi Wakal, Migi Mijing, Migi Totor Quaibasikia the Kenacrop. Mio Vigitamoy, a Bible Chingum Hong Dong Jin Nairaba. Matil Amagamaga Chanabagum, Amadashomoy, Amadasoiba, Ihong the Hongba, a Bible Chingum Lady. Tabakudi Maktamai Pakuding Amoidor, Yamna Lukrazan Punchis, Takachari Rani Blali Sang Tem Tay story Ampasin Tapiri. So Sitra Ningombam, Sir Emosnen Oibase, Tale Coxi, Etubu, Dopine Imung Tugaiba,
ꯅꯨꯡꯁꯤꯅꯍꯟꯗꯕ ꯍꯥꯏꯕꯁꯦ ꯅꯨꯄꯥꯒꯤ ꯈꯨꯠꯇ ꯂꯩ ꯅꯨꯄꯥ ꯌꯥꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯅꯤꯡꯉꯦ ꯇꯥꯛꯄꯤꯔꯦ ꯊꯥꯒꯠꯆꯔꯤ ꯁꯨꯁꯤꯗ ꯅꯨꯄꯥꯒꯤꯗꯨ ꯁꯨꯃꯥꯏꯁꯨ ꯐꯤꯕꯝ ꯃꯇꯝ ꯂꯩꯔꯝꯕ ꯌꯥꯏ anyway ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯁꯥꯏꯖꯤꯟ ꯆꯨꯔꯤꯕ ꯃꯤꯗꯨ ꯅꯨꯄꯥꯗꯨꯅ ꯄꯪꯕꯗꯒꯤꯅꯤ ꯍꯥꯏꯔ ꯅꯨꯄꯤꯗꯨꯅ ꯁꯥꯏꯖꯤꯟ ꯆꯨꯔꯕꯗꯤ ꯅꯨꯄꯤꯗꯨꯅ ꯂꯥꯟꯗꯦ ꯅꯨꯄꯥꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯔꯗꯤ ꯅꯨꯄꯤꯗꯨ ꯃꯔꯥꯜ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯌꯥꯗꯦ ꯑꯗꯨꯕꯨ anyway ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯆꯨꯝꯕꯅꯤ ꯅꯨꯄꯥꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯂꯩꯕ ꯉꯥꯛꯇꯅꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯑꯃꯛꯆꯝ ꯂꯣꯏꯔꯒ ꯂꯩꯔꯝꯃꯦ ꯉꯁꯤꯗꯤꯅ ꯇꯥꯛꯄꯤꯔꯦ ꯁꯣꯏꯗꯅ ꯆꯤꯡꯈꯠꯂꯒ ꯇꯥꯕꯤꯁꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕ ꯄꯨꯝꯅꯃꯛ ꯍꯥꯏꯇꯥꯔꯦ ꯃꯤꯌꯥꯝꯅ ꯇꯥꯕꯤꯔꯒ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯈꯛꯇꯅꯤ ꯊꯣꯏꯗꯣꯛꯄ ꯑꯩꯈꯣꯏꯒꯤꯗꯤ ꯑꯇꯣꯞꯄ ꯂꯩꯖꯕ ꯅꯠꯆꯗꯦ ꯑꯁꯨꯝꯅ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤꯗ ꯍꯤꯡꯕ ꯂꯩꯕ ꯀꯌꯥ ꯑꯃꯔꯣꯝ ꯂꯩꯕ ꯑꯣꯏꯔꯦꯀꯣ ꯍꯥꯏꯅ ꯈꯟꯕꯗꯨꯅꯤ ꯃꯅꯤꯄꯨꯔ ꯀꯣꯃꯦꯗꯤ ꯕꯨꯙ ꯀꯂꯦꯛꯁꯟ ꯉꯁꯤꯗꯒꯤ ꯃꯤꯠꯇ ꯈꯤꯇ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯁꯔ ꯑꯥꯏ ꯁꯦꯂꯦꯛꯠ ꯌꯨ ꯇꯥꯛꯄꯤꯔꯦ ꯊꯥꯒꯠꯆꯔꯤ ꯃꯅꯤꯄꯨꯔ ꯀꯣꯃꯦꯗꯤ ꯕꯨꯙ ꯑꯗꯣꯝꯒꯤ ꯁꯦꯂꯨꯠ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯕꯤꯃꯣꯂꯥ ꯅꯥꯎꯔꯦꯝ ꯊꯥꯒꯠꯆꯔꯤ ꯁꯔ ꯄꯨꯛꯆꯦꯟ ꯐꯖꯕꯅ ꯇꯌꯥꯏꯁꯨ ꯐꯖꯕ ꯇꯌꯥꯏ ꯑꯣꯏꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯇꯥꯛꯄꯤꯔꯤ ꯊꯥꯒꯠꯆꯔꯤ ꯅꯥꯎꯕ ꯋꯥꯍꯦꯡꯕꯝ ꯁꯔ ꯏꯄꯤꯁꯣꯗ ꯑꯁꯤꯅ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯤꯡ ꯑꯆꯧꯕ ꯃꯦꯁꯦꯖ ꯑꯃ ꯏꯄꯤꯁꯣꯗ ꯑꯁꯤꯗ ꯃꯥꯟꯅꯕ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤ ꯑꯁꯨꯝꯅ ꯇꯧꯕꯤꯔꯒꯗꯤ ꯇꯥꯛꯄꯤꯔꯤ ꯑꯆꯨꯝꯕꯅꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯨ ꯃꯤꯅꯤ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯃꯈꯣꯏ ꯄꯨꯟꯁꯤ ꯋꯥꯔꯤ ꯀꯌꯥ ꯂꯩ ꯑꯩꯈꯣꯏꯗꯤ ꯑꯩ ꯄꯨꯟꯁꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯂꯣꯏꯅꯔꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯦ ꯑꯩ ꯆꯍꯤ 14-15 ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯤꯡꯒ ꯂꯣꯏꯅꯔꯦ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯣꯏꯅ ꯈꯪꯉꯤ ꯃꯈꯣꯏꯅ ꯀꯔꯝꯅ ꯍꯤꯡꯕ ꯃꯈꯣꯏꯅ ꯀꯔꯝꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯋꯥꯍꯪ ꯀꯌꯥ ꯍꯪꯉꯦ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯅꯣꯏ ꯅꯨꯄꯤ ꯃꯥꯜꯂꯤꯁꯦ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯣꯏ ꯌꯥꯕ꯭ꯔꯥꯅ ꯀꯗꯥꯏꯗꯒꯤ ꯌꯥꯔꯨꯕꯅꯣꯗ ꯐꯨꯕꯗ ꯏꯁꯤꯡ ꯍꯩꯖꯜꯂ ꯐꯨꯕꯗ ꯀꯌꯥ ꯑꯃꯅꯦꯅ ꯍꯥꯏꯕ ꯌꯥꯎꯋꯦ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯃꯣꯏ ꯋꯥꯔꯤ ꯑꯗꯒꯤ ꯏꯃꯨꯡ ꯄꯨꯕ ꯌꯥꯝ ꯂꯩ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯗꯨ ꯈꯛꯇ ꯍꯦꯟꯗꯣꯛꯀꯗ꯭ꯔꯥ ꯃꯌꯥꯝꯕꯒꯤ ꯃꯆꯥ ꯏꯃꯨꯡ ꯃꯅꯨꯡ ꯂꯨꯍꯣꯡꯕ ꯃꯆꯥꯅꯨꯄꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕ ꯑꯉꯛꯄꯅꯤ ꯑꯩꯅ ꯊꯦꯡꯅꯔꯛꯄꯗ ꯍꯥꯏꯇꯥꯔꯦ ꯁꯣ ꯈꯖꯤꯛꯅ ꯑꯩ ꯍꯥꯞꯆꯔꯤꯁꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯌꯥꯝꯕ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡꯗ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯗꯨꯅ ꯂꯨꯍꯣꯡꯉꯤ ꯑꯩ ꯃꯥꯏ ꯒꯣꯗ ꯊꯕꯛ ꯌꯩꯕꯅꯤ ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯉꯝꯃꯣꯏꯗꯧꯕ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯣ ꯑꯉꯛꯄꯅꯤ ꯁꯤ ꯑꯁꯦꯡꯕꯅꯤ ꯔꯤꯌꯦꯜ ꯑꯗꯣꯝ ꯊꯥꯖꯕꯤꯔꯣꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯅꯤ ꯍꯥꯜ ꯅꯥꯎꯔꯦꯝ ꯗꯦꯕꯤ ꯁꯥꯔ ꯈꯣꯟꯖꯦꯜ ꯇꯥꯔꯦ ꯌꯥꯝꯅ ꯋꯥꯕ ꯃꯥꯜꯂꯦꯅ ꯇꯥꯛꯄꯤꯔꯦ ꯈꯣꯟꯖꯦꯜ ꯍꯣꯏ ꯆꯠꯊꯣꯛꯎꯕꯅꯤꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯅꯣꯡꯁꯨ ꯌꯥꯝ ꯆꯨꯏ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯉꯁꯤꯒꯤ ꯑꯌꯥꯝꯕ ꯇꯌꯥꯏ ꯁꯥꯟꯅꯕꯗꯁꯨ ꯍꯥꯏꯇꯥꯔꯦ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯛꯄꯗ ꯈꯣꯟꯖꯦꯜꯁꯤ ꯌꯥꯝ ꯆꯥꯎꯔ ꯂꯩꯔꯝꯃꯤ ꯎꯐꯨꯜꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯤꯇꯪ ꯊꯥꯡꯕ ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯕꯁꯤ ꯈꯤꯇꯪ ꯇꯧꯕ ꯌꯥꯎꯏ ꯕꯠ ꯁꯣꯔꯤ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ ꯉꯔꯥꯡ ꯅꯍꯥꯟꯒꯗꯤ ꯀꯣꯃꯦꯟ ꯄꯥꯗꯕꯅꯤꯅ ꯃꯌꯥꯝꯅ ꯀꯣꯃꯦꯟ ꯄꯥꯗꯦ ꯍꯥꯏꯗꯅ ꯌꯥꯝ ꯇꯥꯛꯄꯤꯔꯛꯑꯦ ꯑꯗꯣ ꯀꯣꯃꯦꯟꯗꯤ ꯑꯣꯟꯊꯣꯛꯄ ꯐꯪꯅ ꯌꯥꯝꯅ ꯊꯥꯕꯤꯔꯛꯈ꯭ꯔꯦ ꯄꯥꯕꯗꯤ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ ꯃꯃꯜ ꯌꯥꯝꯂꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯊꯥꯕꯤꯔꯛꯂꯤꯕ ꯃꯌꯥꯝ ꯃꯊꯛꯇꯁꯨ ꯂꯣꯏꯅ ꯆꯦꯟꯈꯠꯈ꯭ꯔꯦ ꯂꯞꯂꯤ ꯃꯉꯥꯡ ꯊꯥꯒꯠꯆꯔꯤ ꯒꯣꯗ ꯐꯔꯅꯤꯆꯔ ꯊꯥꯒꯠꯆꯔꯤ KSC ꯕꯦꯌꯥꯃꯥ ꯊꯥꯒꯠꯆꯔꯤ ꯁꯅꯥꯅꯨ ꯍꯨꯏꯗ꯭ꯔꯣꯝ ꯔꯥꯀꯦꯁ ꯃꯩꯇꯩ ꯀꯣꯏꯖꯝ ꯁꯅꯥꯇꯣꯝꯕꯤ ꯔꯟꯖꯤꯇꯥ ꯒꯤꯇꯥ ꯁꯔꯥꯡꯊꯦꯝ ꯑꯁꯤ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯈꯤ ꯇꯥꯛꯄꯤꯔꯦ ꯋꯥꯏ ꯄꯨꯟꯁꯤ ꯗꯦꯅꯤ ꯅꯥꯎꯔꯣꯏꯕꯝ ꯊꯥꯒꯠꯆꯔꯤ ꯂꯞꯂꯤ ꯃꯉꯥꯡ ꯇꯣꯛꯄꯝ ꯃꯇꯣꯟ ꯄꯥꯛꯄ ꯊꯣꯛꯐꯝ ꯋꯥꯔꯤ ꯏꯄꯤꯁꯣꯗ ꯌꯥꯝꯂꯒ ꯅꯨꯡꯉꯥꯏꯕ ꯁꯨꯝ ꯍꯦꯜꯂꯦ ꯇꯥꯛꯄꯤꯔꯦ ꯊꯥꯒꯠꯆꯔꯤ ꯅꯣꯡꯃꯗꯤ ꯋꯥꯔꯤ ꯂꯩꯇꯗꯅ ꯇꯣꯛꯈꯤꯕꯁꯨ ꯌꯥꯏ ꯃꯇꯝ ꯈꯔ ꯂꯦꯞꯄꯒ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯟꯗꯣꯛꯆꯔꯤ ꯃꯥꯟꯅꯗꯕ ꯋꯥꯔꯤ ꯀꯌꯥꯅ ꯕꯦꯅꯣꯗꯥ ꯈꯦꯇ꯭ꯔꯤ ꯊꯥꯒꯠꯆꯔꯤ ꯁꯅꯥꯅꯨ ꯁꯥꯟꯇꯤ ꯄꯨꯈ꯭ꯔꯝꯕꯝ ꯁꯔ ꯉꯁꯤ ꯋꯥꯔꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯧꯕꯗ ꯀꯞꯄꯁꯨꯅ ꯇꯥꯛꯄꯤꯔꯤ ꯊꯥꯒꯠꯆꯔꯤ ꯃꯈꯥꯒꯤ ꯑꯅꯧꯕ ꯀꯦꯁ ꯑꯃꯅꯤ ꯀꯔꯤ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯈꯪꯃꯤꯟꯅꯁꯤ ꯁꯨꯅꯤꯇꯥ ꯈꯣꯡꯕꯥꯟ ꯇꯥꯕꯝ ꯇꯥꯔꯤꯕ ꯃꯈꯩ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯁꯔꯒꯤ ꯃꯈꯜ ꯃꯊꯦꯜ ꯇꯥꯛꯄꯤꯔꯤ ꯊꯥꯒꯠꯆꯔꯤ ꯀꯩꯁꯥꯝ ꯊꯝꯕ 1 2 3 ꯇꯥꯛꯄꯤꯔꯤ ꯊꯥꯒꯠꯆꯔꯤ ꯇꯦꯟꯁꯤꯟꯖꯒꯦ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯋꯥꯐꯝꯁꯤꯡ ꯄꯥꯕ ꯂꯣꯏꯅ ꯄꯥꯊꯣꯛꯇꯕꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ ꯈꯣꯏꯃꯨ FM ꯊꯥꯒꯠꯆꯔꯤ ꯃꯥꯏꯃꯣꯝ ꯏꯅꯥꯎꯇꯣꯟ ꯂꯚꯂꯤ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯄꯦꯕꯝ ꯑꯩ ꯍꯟꯖꯔꯛꯄꯗ ꯉꯥꯔꯤ ꯀꯛꯌꯥꯏꯗꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ
So thank you so much. Hanana thagachari thromasigi damak miyamda khudol tamjabada ngasigi thengwa fawda tabiri ma mayam pano makhai jabadare. So ngasigi di sei thajarorege. Mayam su yabigani na khale aduga losin jabagi habalokjagi. Thank you so much. Mamal yamlaba dongi thamoidagi thorokpa wahaibu adongi khubini ibirakpa aina loinamak pathokpa ngamjadaba kanana kari haribage haiba dugidama soidana athang mathang pajage Dinesh Oinam. Thank you so much. Manihal Khomdram Newton Memsa Sagul Sem. Thank you so much Dinesh. Lovely yam panamak loina paba ngamjadri warobibi ade punshiba Hemavati. Thank you so much Khaba Loriam Priyo Guru Mayum Priyo. Thank you so much. Thagachari. Section Leminas Simeam, take the Kaidan Leminas, Gomti Irom, Okramibungo. Thagachari. Haying Soidana, Masigi Warisi Makakari, have the Yuminas. Ano Wari Makangi Tankai, Nasigi Matik Matang Puzaragliba, Makatarak with the Nupia to Kari Uram Gadagi. Nupa Duga Mokwini Nuxin and Legadoribra, Kari Laka the Gabov. Thagachari. Thank you so much, Mayam Panamopu. Kurumzari. Like a suna sat lava like Goni. Kanuka yade itin from me. Cheta balay trava. Changi Hawaii. Diamond FM radio. Oh, Diamond FM radio. 91.2 Diamond Radio Channel.